पुनमकपु संजय शर्मा ताराम नोक्सरी मूवी स्टोरी मणिपुर ngasi mupudun laksari ba film sige maming The Batman film si 2022 gi March ki date 4 da release tokhiba action adventure superhero category oiba DC universe ki movie amani movies na phangkhiba rating singi IMDb da 10 gi manung da 8.2 gi rating phangi Rotten Tomatoes da 85% gi fresh oi Metacritic da 72% gi score tawi Google users na 90% gi like firaba film amani movie si gi director ma di writer na Matt Reeves na oi film si gi wari si DC comic ta base tawraga nauna mu ithokpani aduga producer na Dylan Clark amadi Matt Reeves ma samang na oi movie sinamada sangkhiba senpamna $1 chamaga marfu manga dagi na sani phawbu sangkhi hairi aduga film sin tankhiba box office collection gi senpamna $1,700,000 ki yankhani thoi tankre hairi 2022 gi hojik phawda khwait gi paisa yam tanba film su masina oiri maru oiba saktam langli basingdi film sigi main protagonist Bruce Wayne atopa mingamana Batman hari basigi saktam da maming lereva actor Robert Pattinson Selina Kyle atopa mingamana Catwoman haina khangnari basigi saktam da Zoe Kravitz Detective James Gordon ki saktam da Jeffrey Wright Alfred Pennyworth ki saktam da Andy Serkis Oswald Oz atopa mingamana Penguin haina khangnari ba villain sigi saktam da Colin Farrell Carmine Falcon hariba villain sigi saktam dana John Turturro aduga film sigi main villain Edward Norton atopa mingamana Riddler hariba villain sigi saktam da Paul Dano pare mayam ai hojik film gi wari liba hojerage aina haibada soi khiba lanchiba amadi si thau yaw matam da mayam da ngakpi o haiba wafam thamseri DC Universe ki maming lereba fictional city ama oiriba Gotham City asibu Bruce Wayne hariba misak asina magi oiba tongan ba superhero costume ama sesinduna Batman haina khangna ba superhero amagi saktam logduna awaba tarba miyoi kya gi mateng pangbiduna afaba thabak kya tawduna lagli haiba wafam asidi mayam su hena khangnaraba wafam amani aduba hojik Gotham City asigi awang ba thaki government ki officer singbu yam tamthi tanthina hatokba Riddler haina mingthon ba misak ama thoragle Mana tawriba thabak sing asibu ngamlaga phajau haibagi mawngda paukhom kya sanduna Batman gi mafamda singnabani mabu phaba ngamnabo honabada Batman su awaba ma oikhi adubu mamai thangda Batman na magi ngamjabi thakta honaduna luraba paukhom sing asibu phongbu ngamduna Riddler haiba nupa asna tawramliba bomgi plan khudimak thugaiduna manghankhiba amade miyoi kya amana shiramgada badagi kankhibagi saktam amu uliba film amani The Batman Yogi marak thana nungairaba paujela bijari ngasi pithribi gi chawkhalaba lamdam kya da mai pakna sina ba hukraba cell therapy haibadi miyoi bagi hakchang kaya kya maromda sitharaklaba amadi sonjilaklaba cell kya bu hanagi phibam da lehenduna anaba makhal kya bu phanba ngamliba side hidak asi ngasi di mayam gi mafamda Phytolife na phanganjari chahi ai menga hubijam to mai taseng ai samukti diabetes patient ama oibagi diabetes chahi ama mamang adai dagi taseng ai ngon thokki chahi during infection thokna ai lai hok to bodagi rajmedi city da mitare ni lai nga dan chana to bodagi se kap de khar phar aba matung da ai ji nung lai haidana taseng ai pimje yam chokjin da ai diabetes ji wang ko suwai so wang lak bodagi ai yam wana chahi ni phu mukhye na ba ta phawuk ta na aji le puni khangau da na ba de ai chamas ani ga cha ba oge tor pa nesre sen charak pa de ai se di ai ha ne phibam ta re chak cha ba ya re thok chat pang am de khang ja ba hana ga mam de ba si da si ha ni phu ma ga cha ba ta ga di ai sa so mo da ba ne so mo ya so paisa yen chalam mo da ba ne adu bo si di Sabati financial problem so suki mati angon septa we adon ngasigi Manipur lai ba diabetes na naraba kidney show ba gout or ba cancer naraba khuding mukta asigi da chana kanda medicine gi medical gi treatment tawdenga da se hana sabira kanda sina thodo we chinu we have si ai chap chaba rupni ta se nai mi gi phaba phatta bai khangde du ai sa da lai ri ba we ri ba aphaba gi chang si di suki mati phare adon atai Doctor da treatment of the Sumasi, Doctor Sabada, Suki Matikane has a say, I know Sigi Lapidiba, the Tim Haitare, Phytolife, Lesson, Sense Sabiraga, Manipur lady, Bana, Kudimaxi, Ocean Hibasi, Pausini. Makataba hen akupamarol gidamak pizeriba numbers da pau biu amadi tanabiu. Movie sigi ahoba sinmakta da ulibasi masakti utana kanagumba miyo amana binocular sijina duna koyeng yeng bagi saktam asi ulai ngasi si Halloween day su oiribani aduna miyo kyana aki bagi masak oirba mask upsinduna koi chachana bagi thawong pangthokna ba kumai gi numini binocular sijinari banupa asni yenglibasi Gotham City asigi mayor oiriba Don Mitchell Jr. hari banupa asigi yumdani binocular sijinari banupa asna thongnawdagi mayor gi imung manungna tawriba thawak sing loini yengduna lairami
ꯍꯧꯖꯤꯛ ꯃꯦꯌꯔ ꯑꯁꯤ ꯇꯤꯚꯤꯗ ꯄꯥꯎ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯄꯥꯎ ꯑꯁꯤ ꯃꯁꯥꯃꯛꯀꯤ ꯄꯥꯎꯅꯤ ꯍꯟꯗꯛꯀꯤ ꯃꯦꯌꯔꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯥꯒꯤ ꯂꯝꯕꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯕꯦꯂꯥꯔꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯃꯥꯒ ꯌꯦꯠꯅꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯤꯚꯤꯁꯤꯗ ꯎꯕ ꯐꯪꯉꯤ ꯕꯦꯂꯥꯔꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯑꯣꯟꯕ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀ꯭ꯔꯥꯏꯝꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯩ ꯌꯦꯠꯂꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯜꯕꯇꯣꯔ ꯃꯔꯣꯅꯤ ꯀꯧꯕ ꯖꯒ ꯃꯥꯐꯤꯌꯥ ꯑꯃꯒꯤ ꯃꯔꯝꯗ ꯄꯨꯊꯣꯛꯇꯨꯅ ꯌꯦꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯌꯔꯅ ꯄꯥꯎ ꯑꯁꯤ ꯇꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯥꯏꯊꯣꯡꯗ ꯃꯥꯁꯛ ꯎꯞꯄ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯌꯔꯅꯗꯤ ꯃꯥꯕꯨ ꯎꯕ ꯐꯪꯗꯦ ꯃꯇꯝ ꯑꯁꯤꯗ ꯃꯦꯌꯔꯒꯤ ꯃꯐꯝ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯀꯣꯜ ꯑꯁꯤꯕꯨ ꯑꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯥꯒ ꯆꯥꯡꯗꯝꯅꯔꯤꯕꯤ ꯕꯦꯂꯥꯔꯤꯌꯦꯜ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒ ꯚꯣꯠ ꯃꯁꯤꯡ ꯊꯤꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯥꯎꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯚꯣꯠ ꯑꯁꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯌꯥꯝꯅ ꯍꯦꯜꯂꯒ ꯀꯥꯒꯅꯤ ꯍꯥꯏꯅ ꯄꯥꯔꯨꯕꯅꯤ ꯑꯗꯨꯕꯨ ꯕꯦꯂꯥꯔꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯒ ꯌꯥꯝꯅ ꯅꯛꯅꯅ ꯐꯪꯕꯁꯤ ꯎꯕꯗ ꯉꯛꯇꯨꯅ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯁꯛ ꯎꯞꯄ ꯅꯨꯄꯥ ꯑꯁꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯦꯌꯔ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯈꯨꯠꯂꯥꯏ ꯑꯃꯅ ꯊꯣꯝꯗꯨꯅ ꯐꯨꯈꯤꯔꯝꯃꯤ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯇꯨꯡꯗ ꯋꯥꯏꯠ ꯇꯦꯞꯁ ꯀꯌꯥ ꯑꯃ ꯅꯞꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯝꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯦꯠꯃꯦꯟꯅ ꯃꯁꯛꯇꯤ ꯎꯠꯇꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯂꯤꯗꯨꯅ ꯃꯌꯥꯝꯗ ꯇꯥꯍꯜꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯒꯣꯊꯝ ꯁꯤꯇꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯍꯤ ꯑꯅꯤꯔꯣꯝꯗꯒꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀ꯭ꯔꯥꯏꯝꯁꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯕꯦꯠꯀꯤ ꯁꯤꯝꯕꯣꯜ ꯑꯁꯤ ꯀꯥꯞꯈꯠꯇꯨꯅ ꯃꯈꯣꯏꯕꯨ ꯀꯤꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯩ ꯁꯤꯇꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯦ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕꯁꯨ ꯉꯝꯗꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯂꯩꯕ ꯉꯝꯕꯗꯤ ꯅꯠꯇꯕꯅꯤꯅ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯊꯣꯛꯄ ꯂꯦꯞꯇꯦ ꯑꯩꯒꯤ ꯕꯦꯠꯀꯤ ꯁꯤꯝꯕꯣꯜ ꯑꯁꯤ ꯀꯥꯞꯈꯠꯇꯨꯅ ꯃꯈꯣꯏꯗ ꯎꯍꯟꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯕꯨ ꯀꯤꯍꯜꯂꯤꯕꯅꯤ ꯃꯁꯤꯁꯨ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯐꯠꯇꯕ ꯂꯨꯠꯄꯥꯠ ꯇꯧꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩ ꯑꯁꯤ ꯑꯃꯝꯕꯗ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯅ ꯊꯥꯖꯩ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯃꯝꯕ ꯃꯐꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯤꯖꯩ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯑꯃꯝꯕ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯅꯠꯇꯦ ꯑꯃꯝꯕ ꯃꯐꯝ ꯑꯗꯨꯃꯛ ꯑꯩꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯂꯤꯔꯤ ꯑꯁꯨꯝꯅ ꯂꯨꯠꯄꯥꯠ ꯇꯧꯕ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯕꯦꯠꯃꯦꯟꯒꯤ ꯁꯤꯝꯕꯣꯜ ꯑꯁꯤ ꯎꯕꯗ ꯀꯤꯗꯨꯅ ꯃꯥꯒꯤ ꯇꯧꯅꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯂꯪꯊꯣꯛꯇꯨꯅ ꯆꯦꯟꯅꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯥꯏꯊꯣꯡꯗ ꯃꯆꯨ ꯃꯃꯦꯟ ꯀꯌꯥ ꯌꯦꯛꯁꯤꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯀ꯭ꯔꯥꯏꯝ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯡꯕꯁꯤ ꯎꯕꯗ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯍꯩꯅꯗꯕ ꯐꯥꯎꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯆꯨ ꯃꯃꯦꯟ ꯌꯦꯛꯁꯤꯟꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯀꯨꯝꯍꯧꯕ ꯃꯇꯝꯗꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯒꯦꯡ ꯈꯨꯠꯄꯨꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯌꯥꯎꯏ ꯃꯍꯥꯛ ꯑꯁꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯁꯤꯟꯐꯝ ꯑꯁꯤꯗ ꯅꯧꯅ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯆꯦꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯄ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯀꯤꯒꯟꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯏꯟꯁꯤꯜꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏ ꯑꯁꯤ ꯊꯨꯒꯥꯏꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯀꯤꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯕꯦꯠꯃꯦꯟꯒꯤ ꯁꯤꯝꯕꯣꯜ ꯑꯁꯤ ꯃꯊꯛꯇꯁꯨ ꯎꯕ ꯐꯪꯉꯤ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯕꯦꯠꯃꯦꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅꯗꯤ ꯕꯦꯠꯃꯦꯟꯕꯨ ꯎꯕꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯃꯤ ꯒꯦꯡ ꯂꯤꯗꯔ ꯑꯁꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯦꯠꯃꯦꯟꯗ ꯈꯨꯠ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯠꯃꯦꯟꯅ ꯃꯍꯥꯛꯄꯨ ꯇꯞ ꯇꯥꯅ ꯊꯤꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯕꯦꯠꯃꯦꯟꯒꯤ ꯗꯥꯏꯂꯣग ꯑꯁꯤ ꯍꯥꯏꯔꯛꯏ ꯑꯥꯏ ꯑꯦꯝ ꯚꯦꯟꯖꯤꯟꯁ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯩ ꯑꯁꯤ ꯂꯃꯟ ꯁꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯇꯝꯊꯤꯅ ꯐꯨꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯕꯦꯠꯃꯦꯟꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔ ꯈꯨꯗꯤꯡꯃꯛ ꯕꯦꯠꯃꯦꯟꯅ ꯂꯣꯏꯅ ꯐꯨꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔ ꯀꯤꯒꯟꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤꯗꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯄꯥꯈꯠꯄꯗ ꯂꯣꯏꯔꯝꯃꯤ ꯒꯦꯡꯁꯇꯔ ꯑꯃꯅ ꯕꯦꯠꯃꯦꯟꯗ ꯅꯣꯡꯃꯩꯅꯁꯨ ꯀꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯕꯦꯠꯃꯦꯟꯒꯤ ꯀꯣꯁꯇꯨꯝ ꯑꯁꯤꯗꯤ ꯒꯟ ꯄ꯭ꯔꯨꯐꯅꯤ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯇꯨꯡꯗ ꯕꯦꯠꯃꯦꯟꯅ ꯒꯦꯡꯁꯇꯔ ꯑꯁꯤꯕꯨ ꯃꯈꯧꯔꯤꯗ ꯆꯞꯇꯨꯅ ꯃꯩꯅ ꯆꯤꯡꯍꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯒꯦꯡꯁꯇꯔ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯂꯣꯏꯅ ꯄꯥꯈꯠꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯃꯇꯨꯡꯗ ꯉꯁꯥꯏ ꯈꯔ ꯀꯤꯒꯟꯕ ꯅꯍꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤꯁꯨ ꯕꯦꯠꯃꯦꯟꯕꯨ ꯀꯤꯃꯟꯕꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯉꯁꯥꯏ ꯗꯣꯟ ꯃꯤꯆꯦꯜ ꯍꯥꯏꯔꯤꯕ ꯃꯦꯌꯔ ꯑꯁꯤ ꯍꯥꯠꯈꯤꯕ ꯃꯐꯝꯁꯤꯗ ꯗꯤꯇꯦꯛꯇꯤꯚ ꯖꯦꯝꯁ ꯒꯣꯔꯗꯣꯟꯒ ꯕꯦꯠꯃꯦꯟꯒ ꯑꯅꯤꯁꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯦꯌꯔꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯇꯦꯞ ꯀꯌꯥ ꯑꯃ ꯅꯞꯁꯤꯟꯗꯨꯅ ꯅꯣ ꯃꯣꯔ ꯂꯥꯏꯁ ꯍꯥꯏꯅ ꯊꯥꯗꯨꯅ ꯊꯝꯂꯝꯃꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯃꯈꯥ ꯇꯥꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯕꯦꯠꯃꯦꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯖꯦꯝꯁ ꯒꯣꯔꯗꯣꯟ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅꯅꯤ ꯃꯦꯌꯔꯕꯨ ꯍꯥꯠꯂꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯇꯣꯁꯤꯡ ꯊꯦꯠꯂꯤꯕꯁꯤꯗꯁꯨ ꯏꯗꯨꯅ ꯊꯝꯂꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯍꯥꯠꯄ ꯅꯨꯄꯥ ꯑꯁꯤꯅ ꯀꯥꯔꯠ ꯑꯃꯁꯨ ꯊꯝꯂꯝꯃꯤ ꯀꯥꯔꯠ ꯑꯁꯤꯗ ꯄꯥꯎꯈꯣꯡ ꯀꯌꯥ ꯆꯟꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯏꯗꯨꯅ ꯊꯝꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯄꯦꯇꯤ ꯁꯦꯚꯦꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯕꯦꯠꯃꯦꯟ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯎꯍꯜꯂꯤꯕꯅꯣ ꯍꯥꯏꯅ ꯁꯥꯎꯔꯛꯂꯝꯃꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯅꯍꯥꯟꯈꯩ ꯁꯥꯎꯗꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯦꯝꯁ ꯒꯣꯔꯗꯣꯟꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯍꯧꯖꯤꯛ ꯒꯣꯔꯗꯣꯟꯅ ꯀꯥꯔꯠ ꯑꯁꯤꯕꯨ ꯎꯠꯇꯨꯅ ꯀꯃꯤꯁꯅꯔꯗ ꯌꯦꯡꯍꯜꯂꯛꯏ ꯃꯁꯤꯗ ꯏꯔꯝꯂꯤꯕꯁꯤ ꯇꯨ ꯗ ꯕꯦꯠꯃꯦꯟ ꯍꯥꯏꯅ ꯏꯗꯨꯅ ꯊꯝꯂꯝꯂꯦ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯃꯦꯁꯦꯖ ꯄꯤꯔꯝꯂꯤꯕꯁꯤ ꯕꯦꯠꯃꯦꯟꯒꯤ ꯃꯐꯝꯗ ꯄꯤꯕ ꯑꯣꯏꯔꯝꯂꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯤꯇꯦꯛꯇꯤꯚ ꯖꯦम्स ꯒꯣꯔꯗꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯕꯦꯠꯃꯦꯟꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯈꯪꯍꯜꯂꯝꯃꯤ ꯍꯧꯖꯤꯛ ꯀꯃꯤꯁꯅꯔ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤꯕꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯕꯦꯠꯃꯦꯟꯁꯨ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯆꯤꯡꯅꯈ꯭ꯔꯦ ꯃꯁꯤꯗ ꯒꯣꯔꯗꯣꯟꯅ ꯍꯥꯏꯔꯛꯏ ꯃꯤꯍꯥꯠꯄꯒꯤ ꯀꯦꯁ ꯑꯁꯤꯗ ꯕꯦꯠꯃꯦꯟ ꯑꯁꯤ ꯆꯦꯟꯅꯗꯦ ꯀꯦꯁ ꯑꯁꯤꯒꯤ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯔꯣꯟꯕꯁꯤꯕꯨ
पुथोकपद मतेंग पांगहनबगीदमक्ता अइना बैटमैन बु मफमसिदा कौरकपनि हाइना फोंदोकलमी हिरम असिगी मतंगदा मखोय अनिसि यामना कनसु येनरकलमी हौजिक बैटमैन ना असि भागसांगसि यामना मुन्ना येंगलमी अमदि अकोयबदा लेरिबा एविडेंस सिंगसु महांगना मुन्ना येंगसिलमी डॉन मिचेल हारिबा मेयर असिगी खुरपी कक्थतुना मिहातपा नुपादुना पुदुना चटखे हाइबसिसु मखोयना खंगले हौजिक डॉन मिचेल गी पिकलिबा मचानुपा असि मपाना सुमना सिबसिदा यामना वाखल नुंगाइतना फमदुना लेरमी तंजासिदा बैटमैन ना यामना इमोशनल ओइबा मोंगदा मंगोंदा येंगदुना लेरमी असिगी मरमदि मासु मतौ सुमना पिकलिंगिदा मागी मपा थॉमस वेन अमदि मागी मामा माथा वेनबु मागी मिटमांगमक्तदा नोंगैना कापतुना हाटखिबनी मदुबु निंगसिंगलदुना महागसि डॉन मिचेल गी पिकलिबा मचानुपा असिदा यामना वाखल नुंगाइतना येंगदुना लेरमी मथंगी सिंदना बैटमैन से हुजिक यामना कन्ना बाइक मा थौदुना लागी महांगना मतोमता हाइजरमी अइना फना कन्ना सिटी सिबु ngak सेनबो होनरबसु क्राइम थोकपो सोलेब लेपते अदुबु अइना हनबा लेतन होनखिगनी अरानबा तौरिबा मियोइसिंग सिबु फाननबा यामना कन्ना होनखिगनी हाइना महांगना फोंदोकजरमी मागी युमदा हलकलबा मतुंगदा थोखरबा थौदोकसिंगी मरमदा यामना कुपना नैनरमी मागी ममित्ता लेंस मखल अमसु हाबली मसी यामना स्मार्ट ओइबा डिवाइस मखल अमनी लेंस सिदा कैमरा सु यावरिबनी अदुना मागी ममिन्ना उखिबा थौदोक खुदिमक लेंस सिदा यावरिबा कैमरा ना लोइना नमसिनदुना थम्बी मसीबु अमुक महांगना युमदा हलकलबा मतुंगदा थोखरबा थौदोकसिंग अदुगी मरमदा अचुंबा लंगला लंजिन पुथोकपा ngamnanaba yamna kupna mu yengsilam aduga wafam pumba magi diary da su loina isilli hojik mafam sida magi mateng pangduna talaklaba Alfred Pennyworth hariba nupa si sangchilai मेयर बो हाथखिबा नुपा असना थमलबा कार सिदा इदुना यावरिबा पावखोंसिंग अमदि कोड वाट ओइन सिनरिबा वाहिसिंग सिबु महागना मुन्नी यंगसिलमी वाहिसिंग सिबु डिकोड तौनबगिदमक्ता महागना यामना कन्न होनरमी हौजिक मखोय अनिना कोड सिबु डिकोड तौनबा होनबदगी ड्राइव हाना थाबा वाहे मा मखोयना फंगबा ngamखिरमी मथंगी सिंदना बैटमैन गा डिटेक्टिव जेम्स गॉर्डन गसी डॉन मिचेल हारिबा सिख्रबा मेयर असिगी गाड़ी सिंग थमलिबा मफमसिदा लाक्तुना चेक तोरमी कार अमगी मनाक्ता संसिंदुना मखोयना थी हुंबगी थबक चथबदा ngasai सिख्रबा डॉन मिचेल हारिबा नुपा अदुगी कखरबा खुटपी अदु मफमसिगी कार मनुंगसिदा यावरिबा USB पोर्ट अमगी मनुंगदा थिंजिनदुना यावरंबा पेन ड्राइव अमदा अककबा खुटपी असि यावदुना लेरमले मखोयना हुजिक पेन ड्राइव असिबु कंप्यूटर अमदा हापसिनदुना येंगलमी अदुबो पेन ड्राइव असी लॉक लेरममी मसिबो हांगनबगी धमकता अककबा खुटपी असि सिनरुबो मतमददी पेन ड्राइव असी हांगदोरकपदा डॉन मिचेल हारिबा सिख्रबा मेयर असिगी अरोनबो वाफमसिंग लोइना फोंदोक्तुना लेरमले मसक खंगदबा नुपी अमगा चटमिनबगी फोटोसिंग यावदुना लेरमले मसिदा डिटेक्टिव गॉर्डन हाइराई महाक असिदी अरोनबदा नत्तबा लिसट क्यामा चटलिबा मियोय ओरमले हाइदुना असुमना हाइनरिंगिदा कंप्यूटर मसामंगना लेरिबा फोटोसिंग असिबु डिटेक्टिव गॉर्डन गी मेल सिजनदुना मसा मतोमतन इमेज सिंग असि गवर्नमेंट की डिपार्टमेंट खुदिमक्ता लोइना थाखिरमि मसिदा महाक असि पाखतपदा लोइख्रे मतुंगदा बैटमैन मेयर गा चटमिनरिबा नुपी सिगी मरमदा खंगदोकनबगी वाफम हाइरक्लमि मसिदा गॉर्डन हाइराई मेयर गी मनिंगदा लेबलिबा नुपा असि पेंगुइन हाइरिबा नुपा अदुनि महाक असि कार्माइन फेल्कोन हाइरिबा क्राइम माफिया अदुगी थबक तौबा मिसकमनि अदुनदि मखोइना लेरिबा मफम असि आइसबर्ग लोन हाइरिबा नाइट क्लब अदुगी मनुंगदा सोइदना ओइरमगनि हाइरिबा मफम अदुदी पुलिस सिंग चंगबा ngamde हाइरक्लमि मसिदगी बैटमैन अदु ओइरबदि फरे आई चंगलुगे हाइदुना महाक मफम अदुदा चटख्रे मथंगी सिंदना बैटमैन से हुजिक आइसबर्ग लोन्स हारिबा नाइट क्लब सिदा लाक्तुना पेंगुइन हारिबा नुपा अदुगा उनबा पामी हाना फोंदोकलमी अदुबु मफमसिदा लेरिबा गार्ड असिना पेंगुइन हारिबा मिंग असिदी मफमसिदा लेते हारक्लमी असुमना हुजिक गार्ड असिगी फाइभोक ओइबा नुपा अमसु मफमसिदा थोलक्तुना मखोइना बैटमैन दा खुद थागे तौरमी अदुबु बैटमैन ना मखोइ अनिबु फुथरमलगा नाइट क्लब असिगी मनुंगदा संगसिलक्लमी मनुंगसिदा महाकना संगसिलक्पा मतमदा गैंगस्टर कया मनसु मंगोना खुद थारक्लमी अदुबु महाकना लोइना फुथरमी तंजासिदा पेंगुइन हारिबा नुपा असिसु मफमसिदा थोलक्ले महाकना बैटमैन बु साउदनबा फाथरमी हुजिक मखोइ अनिसि का मनुंगदा संगसिनदुना वारी सानरमी मतमसिदा बैटमैन ngasai मेयर की फोटो असि पुथोक्तुना मफमसिदा यावरिबा नुपी असि कानानो मसि मसक खंगब्रा हाइन हंगलमी पेंगुइन फोटो असि येंगदुना हाइरई नुपी असि दे अइना मसक खंगदे होय फोटो असि की मनिंगदा अइ लेपी अदुबु तंजासिदा अइ मखोइ का पुनबा नते फोटो असि कापदा तानचानादुना अइ यावखिबनी हाइना फोंदोकलमी असुमना वारी सानरिंगिदा कासिदा नुपी अमा संगसिलक्लमी महाकना बैटमैन बु उबदा अदुकी मति ngakne येंगलमी मफमसिदा लेरिबा फोटो असि बुसु महाकना यामना ngakne येंगलमी मतुंगदा महाक कासिदा की थोखरे मागी मवुंग मतौ असि बैटमैन सु सिंगनबा मा फावखिरमी हौजिक सु बैटमैन नुपी असि कानानो हाइदुना यामना कन्ना हंगलक्लमी अदुबु पेंगुइन ना मसि खंगदे हारुबदगी बैटमैन महाकपु कोलादा सप्तुना थमख्रे मसिदा पेंगुइन ना हाइरई अइसु अराइबा मी नते नंगना अइगा सिंगना बाइबसि नंगी अफबा ओइरो हाइरक्लमी अइदि क्लब असिबु सलाइजदुना इसम समना लेजबनी नंगना उलिबा फोटो दुगी थौदोक सिंगदुगा अइगा मरी मत लेनदे हाइरक्लमी असुमना मखोय अनिसि वारी सानदुना लेरिङै ngasai कासि मनुंगदा संगलक्लमी नुपी असि मखोयगी वारी सिबु यामा लोदा तादुना लेबसि बैटमैन उखिरमी फोटो असिदा यावरिबा नुपी असि तोंगलिबा खोंगुप असिगा कासिगी मनुंगदा संगलखिबि नुपी असि तोंगलिबा खोंगुप असिगा मानरे हाइबसि बैटमैन सु खंखिरमी मसिदगी महाकना कासिदा संगलखिबा नुपी असिगा करिगुम्बा मरी मा लेनरे हाइबसि खंगबदगी महाक पेंगुइन बु मफमसिदा करिसु तौदना थमलमगा महाक थोखिरमी मथंगी सिंदना ngasai का मनुंगदा संगलक्लमी नुपी असि यामना मथा साबगा लोइना मयुमदा हलगली मागी मामानबी अमना सुमंगोंदा यामना मथा साना कॉल तौरगली हौजिक नुपी असि महाकी कादा यौसिलगले अदुगा मपानदगी बैटमैन ना बाइनोकुलर सिजनदुना महाकना तौरिबा खुदिंग असि लोइना लोटना येंगदुना लेरम ngasai मेयर की फोटोदा यावखिबा नुपी असि सु मफमसिदा लेरे महाकना यामना पाखटपगा लोइना टीवी दा मागी ओइबा पाउ यावरकपसिदा कपतुना मामानबीगी मफमदा तमलमी मामानबी असि सु महाकपु थेमजिनबिरम हौजिक फिल्म येंगलिबा अखोइना सु खंगले मदुदी ngasai का मनुंगदा संगलखिबा नुपी असिगा मेयर की फोटोदा यावरिबा नुपी असिगा मखोय अनि सि मामानबीनी का मतदा पुनः लेमिनबनी हाइबिसु खंगले
ngasai penguin gi ka manung da changla khibinu pi asi mafam sta phizol hongdoktuna magi oiba tongan ba costume ama set khiram masibu mapandagi batman na binocular scene aduna loini yenglibani mahagna costume asi sesilaba matungda yamna haisingna building sigi makhada songthatun satkibasi uda batman asi sungakpada loikre mastegi mahagna sukhanglei nupi asi araiba nupi nate haibasi aduga film yengliba mayamna khangbi gadaba mana mafamsda uliba nupi asi cat woman haribi nupi aduni hojik batman na su magi matung ina duna labi hojik nupi isna laglibasi ngasai mamangda sikraba don michel hariba mayor sigi yumdani mahakki maming asi hojik phawdadi cat woman haina khangnadri magi maming asengbadi selina kyle haina kawi hojik mafamsda selina na yam lona sangsilaklammi aduga lokar mabu mahakki haisinglaba thong sina duna hangdoklammi mahangna summa leiringi mafamsda batman su sangsilaklei masi uda mahak pakhatuna batman da khut tharaklammi adubu batman na mahakki tawrakli beste khudimak loina ngathoklammi masidagi mahangna lokar asidagi karigumba ama puduna chenge tawi adubu batman na mahak phaduna thamkhre mafamsda mahangna puduna setke tawramni basi passport amani passport asibu batman mullagi yenglubu matamdadi ngasai mayor ga photo kapmina banu psgi maming si anika koslop kawi haibisi khangkiram aduga mahangna selina da hairai nangi namanabi asigi damakta nangna mayor bo hat poirangani hairaklam asumna haineringi mafamsida guard ama sangsilaklei masdagi batman na selina bu chaptuna makhol thoktana bachin men dun thamkiram kona guard asi thokra matungda makhoi ani si gyan dana wari sanarami masida selina na hairai aina kanabu so hat kibla ite aina ngasi tawriba thabak asidi imanabi anika gi damak tawbani phatraba mayor asina imanabi anika gi passport asi lokshin biduna piu haiba yadana leikibani passport asi yaudrabani mahakki mayum lamdam oiriba Russiada hannanabagi khudongchaba su leitre aduna mahak huji yumda hanba yanabagi damakta aina magi passport asi mafamstagi lokthokpa lakpani haina kumlami batman hairai nangi namanabi anikana mayor gi maramda kari khangbono haina masida selena na hairai ai madugi maramda kari su khangde haiduna batman hairai nangi namanabi du yamna matha sana ui nakhoi ani ngasai wari sanaba matamda aina lona yenghobudagi khangle aduna mahakna mayor gi maramda kari gumba khara dishoidana khanglangani aduna maga unarga wari sanaru silaw haiduna makhoi ani si hojikti khana chainaba mata yauduna anikabu unanabagi damakta lakminaram hojik makhoi ani na kaasida sangsilakpa matamdadi mafamsi pungsai saiduna leiramle aduga mahakki mamanabi anika su leiramdre selena na hojik mamanabi bu yamna kana kauduna thirami aduga mahak mafamsida leiramdre kanagumba miyo singna mahak pu phadunu pubikhre habisi makhoina khangle asumna makhoina kaasida leiringida mafamsida leiriba tv ma da paw lakpasi makhoina yenglami ngasai mamangda mayor bo hatchiba nupa asina maithongda mayuk ma upsilaga magi oiba video sing online da thadorpagi sakta masibu tv paw sida mayamda uhali hojik riddler hariba nupa asina wafam kyama phongdoli mahangna hairi gotham city isda leiriba awangba thaki government employee sing asina mayam mangdana afaba saraga manungdana phattaba oiba miyo sing asi aina amata lemma tharoi makhoi sing asi loina hatokani hairami aduga mafamsida nupa ama busu mahangna yamna kana laknari mafamsida laknari nupa asi ngasai film asigi mamangda utkraba police commissioner pt Seves hariba nupa aduni mahak asisu corrupted oiraba police officer mani haina riddler hariba nupa asina phongdoli gotham city asida achumba awonbadu hek poroktriba phawwa asigumba aranba tawba awangma thaki phampaiba miyo sing asi aina loina hatokhigani haina mahangda phongdolami hojik commissioner pt Seves asi usi ngakte yawa case amagi manungda hapchinduna yamma tamthiba mongda laknaduna leiri commissioner asibu ubada selena na su nupa asi aina masakhangi mahak asisu aikhoi club ta yamma toina lakpa misakni haina phongdolami mahakna waitress oina thabak tawriba iceberg lounge hariba night club asigi manungda su 44 below kawba ka ama su leiri hariba ka asina night club asigi khwaidagi makha thangba sarukni mafamsda lakliba miyo sing asi government gi yamna chaura phampai ba miyo sing aktani mapan thongdadi miyamna yengbada afaba mini haina khanaba aduga manungdana aran basat pa miyo sing asi hariba night club asigi 44 below hariba floor asida laktuna magi oiba nungaiba punsi ama dele nei haiba wafam asi selena na su batman na tamlami wafam staff da batman asi sungakbada loikre aduga mahakna hairai makhoi sing adugi aron badu puthokna ba honabada nangna aigi mateng pangbiu hairaklammi nangi mangkhribi namanabi anika haribi nupi isisu phangnabagi damakta nangna aigi mateng pangbiu hairaklammi mathang sindana detective gordon ga batman ga si mokta laktuna sikraba commissioner asigi hakchang asibu muni yengsilami mafam asida sumi hatpu nupa asina police commissioner asina tawkhiba aranba thabak singi photo sing haptuna thamlamli aduga tonganba case amada to the batman haina thaba envelope amasu batman phangkhirami masiwa hangdoktuna yenglubada ka asigi manungda tongan ba paukhong kya ama chanduna iba wafam kya ama yawramni paukhong isda haribana mangonda mangal na yeiba matamda aibusu soidana phaba ngamgani haiba wahi amsu iduna yawi hariba paukhong isda makhoi ani sungakpada loirami matangi sindana batman na selena gi mamit asida nga saimana sina ba islands asi hapirami masigi maramdi club adugi manungda selena na sanction ba matamda tawriba thagdo khudimak amadi mafam adu leiriba miyoi sing khudimak batman na mapanda leirga punumak pu uba phangna bagi damaktani hojik selena na hairi aina tawriba khudimak asi aigi imanabi anika gi damaktani mabu thiba phangna bagi damakta tawbani nangi mateng phangbudi na tehram laka mahak night club asigi manungda sanction khire mana sangsilakba matamda nupa amana mahak puthalami mafamsda mabu thaliba nupa asi mamangda batman ga phunakhiba nupa aduni haibasi batman na sukhangle selena na siginariba islands asigi camera asi masana scan tawduna miyoi amagi identity bu chapchana utpangamba device makhalamani aduna mafamsda leiramniba nupa asi dcpd gi miyoi ni haibasi khangbangam khirami dcpd haibadi gotham city police department haibani masina takri mafamsda guard oina leiribasi police department gi miyoi ni haibasi khangle mahakki mamingna kenji william kawi
Hojik Selenaga Batman ga si wireless device ki mating na makhoi ani si wari sanaduna adum chalam mana manung si sangsilak pa matam da leram ni ba mioi sing asi government ki achau chau ba pham sing pai ba mioi ngaktani masi ubuda Batman si amuk hena ngakre asumna Selena na salingi dunu pa amagi mai thong si ukirami masi bu Batman na amuk halagi yekna ba hairami adubu Selena na amuk halagi yeng nurabadi problem ama thok pi ai hairalami adubu Batman na ngangman badagi amu halagi yeng lubadadi mafam sida lady bunu pa si district attorney oiba Gil Colson ko bunu pa amani haibsi khangmangam kirami mahangna hujik Selena gi manakta sangsilaktuna wari sanakre Batman haira mabu thiamduna wafam kiyama khangdokna bo honau haiduna makhoi ani se asumna wari sanarakma mathamda drug mafia oiba Salvatore Maroni hariba nupa asigi maramda wapalai hariba nupa asigi maming palubadagi manakta phamliba nupi isi khangsaw sorlami aduga mahangna haira adugumba wari edu mafam sita sanaganu adugumba wari singaduna maram oiduna ni anika kaubira sian nupi amasu mangkhriba du hairaklam masidagi Selena na nangna magi maramda kari kari khangmano haina hangalaklami adubu Batman na paamnubadi anika gi maramda hangbadu natti Gil Colson hariba nupa asda makha tana khangdokna bo honabadu paamani adubu Selena na di magi mamanabi anika gi maramda khangingbadagi nupi asigi tungwani inaduna sakre Batman edi tawdana ba yamna kana thinglami adubu Selena na nupi asigi manakta sangsinduna wahang kya hangba hukre adubu nupi sina anika gi maramda wafam mata phongdo haiba yadre asuma lainingi tanja sida club asigi boss oriba Penguin hariba nupa asi sangsilaktuna nakhoi ani na adumna marei na duna laibagi mahutta mayam gi seba taw haina ngangamlaga sangkhirami aduga maning di yaurlibasina crime mafia oriba Carmine Falcone hariba nupa asini mahang sangsilaktuna Selena ga wari sanakirami Selena na maga wari sanaba matamda mahaki khonjel asi thak thak ninglagami asigumba Selena gi mahung matawsida Batman si kari kuma singnaba maphawkhre hojik Falcone Selena da hairi maphamsida toina laktuna nang aiga unagadabani haiduna asumna hairamnaga mahak sangkhre hojik Batman Selena da hairi nanga Falcone ga si kari gumba mari ama lainaba mali nangi tawriba wangang sangang mahung matawduna aina khangi hairaklami masidagi Selena asi amuka su khonjel asi thak thak niktuna chawbe hengelaklami aduga maga paw phongnaramliba device sing asi masadagi lakthokirami Batman adi asuma tawdana ba yamna kana thinglami adubu Selena na magi wasi tadana device sing asi lakthokre hojikti makhoi ani si paw phongnaba ngamkhidre matangi sindana Selena asi mayumda hannabagi damakta gari ngaiduna leirami matamista Gil Colson hariba nupa asi tholaktuna aina nangbu yumda thinbige hairalami adubu Selena na yarani thinbinu hairamdaga mahak taxi amata kakhattuna yumda chatre aduga hojik mafamsida Gil Colson hariba nupa asi naitom leptuna lehorami aduga mahak ki tungda kanagumba mana mahak pu lona tanaduna yengli haiba si film yengli bai khoina su khangle hojik mahangna magi car manungda sangsinduna thaunabagi damakta tawrami adubu maningda Riddler hariba mi hatpa nupa asi yaurumduna mana hek mi hatpada sinaba khulai asna Gil Colson gi makokta su thomduna wanthan chirami matangi sindana Batman ga Detective Gordon ga siwari sanari matamas da Batman hairi drug mafia oiriba Salvatore Maroni hariba nupa asi case ki maramda nangna kari khangbano haiduna case asite senaba mioi singaktani handak Riddler ka nupa asina yama toina hatkalali basingasi masida Gordon na nangna madu matau karamna khangnibano haina hangai Batman hairi aigi paumi amana district attorney oiba Gil Colson hariba nupa asi ga wari sanaba matamda mahakki nisada laiba matam oibana wafam singasi mahakna kangthorokpani haina hairaklami masida Gordon hairi case adugi matang dadi aisu sianei aduna aibusu hathigadra hairakpada Batman hairi nangdi corruption laitaba haibadi senja thumja laitaba officer amani aduna nangondadi Riddler hariba nupa asina khutharoi corrupted oiraba officer singkhakta da mahangna khuthabani hairaklam masida Gordon na adu oirabadi Gil Colson hariba nupa asi pharga direct oina mangonda machin hangbadi kamdo wa hairakpada Batman hairi madu yaroi haribu wafam sida senari basi chaura politician sing police officer sing amadi court ki judge sing phawa senari bani aduna wafam sidagi yamna chaura irang ma lakpa yai madu tawrubu yaro hairak karigumba ikhoina Salvatore Maroni hariba nupa asigi case ki maramda paw pirikliba nupa adu khangba tarabadi Riddler hariba nupa asibu su ikhoina soidana phaba ngamgani haibasi mahangna phongdoklami aduga mayamda wafam tang sengtok charamge Salvatore Maroni hariba nupa asi film asigi oinadi mahakki wari mapung phana yaudre mahak si yamna chawba drug mafia amani hauji ki oinadi mahak si jail da leiriba misakamani maga mari leinaba case ki matangdani film asida hainariba wafam asi matangi sindana ngasai Selena na magi khonjel asi thak thak niktuna ngangkibo wafam adu hanjin na magi recording asi thaduna Batman asi wakhal sungduna leirami asuma leiringei mafam sida Alfred Pennyworth asi sangsilaklami aduga Bruce Wayne ngasi di masa nan ba pizol setun leiramba sida karigino hain hanglami masida Bruce Wayne hairei ngasi asi sikraba mayor Don Mitchell gi funeral gi function ni aduna mafam adu da karigumba clue khara swaidana phangba yai aduna ai chalunna bagi damakta sem saribani hairaklami ngasai Riddler na tharkiba court word sing adu decode tawduna karigumba wahi pareng ma phangle haiduna Bruce Wayne gi mafam mafamista mahangna puthorli bo hai pareng asi Spanish marol dani mahangna hairi you are alrata alada haiduna masiga athadi red with wings haibani haibadi masapan ba usi haibani matamista Bruce Wayne hairi mahangna hainingliba masapan ba usi haibasigi athadi police ki paumi ama oina aron ba misak ama oina leiba wahai bu phongdokpani hairaklam matungda mahak mayor gi funeral function yauna bagi damakta mafamsta yausilagle aduga mafamista miyoi kya amana government ki achauba phampai riba miyoi sing asi masil thiba ngaktani oidaba ngang ba miyoi ngaktani haiduna su protest kya tawrami hojik mafamista Carmine Falcone hariba nupa asiga Bruce Wayne ga su thengnare aduga Falcone na hairi aina nongina panduna sokhiba matamaduda nangi napa Thomas Wayne na aibu layeng bi khibani
hospital ta chatnanabagi khudong chaba phaw lekhidaba matam adu da mahangna magi dining table mathak adu da ibu operation tawduna nungmi maru adu lathok piduna igi thawai si kan khibani matam adu da nangdi yapna pikli tawbu nang na stair mathak ta leptuna thodok sing adu yenghubudu aina uki nangi maithong adu aina ngasi phaw ningsing duna lei hairaklam aduga mahangna masi masu hairi nongmata thodok wathok khuding makta tholakhidraba nangna ngasi di kari gidamak ta mafam sida lagli basibu kari aruba leirabage hairaklam adubu Bruce Wayne na paukhum amata piramdana mafam sida sangchilaklami mafam sida leiriba mioi sing asibu Bruce Wayne na yamna mun yengami tanjas da nupa amana government ki achauba phampai ba mioi sing asibu yamna thina serami makhoi sing asi machin thiba ngaktani makhoi sing asi oidaba ngang mangaktani makhoi gi oijana bagi damakta khanba mioi sing ni haina seiduna leirami adugo mahangna Bruce Wayne da yengkhlaktuna hairai aina nangbu masakhangi nang asi yamna ina khunba billionaire oiba Bruce Wayne haiba nupa duna tra haiduna asumna haineringi mafam sida mayor gi candidate ona songthoklibi Bella Riel hariba nupi si laktuna Bruce Wayne da kauruktuna makhoi ni si wari sanakhre Bella Riel hariba nupi sina Gotham City isibu nungai ba chaukhatpa afaba purakna bagi wafam sing thamlami hojing mafam sida mamang da sikraba mayor adugi machanupa asi wakhal nungai tana leibasi Bruce Wayne na urami aduga nakalamadana detective Gordon na magi police chief is the wafam ama phongdokli Gil Colson hariba nupa asi ngarang ahing dagi yumda halaktre habagi pausi magi ship ta phongdoktuna tamlami asumna haineringi mafam sida mi langbagi makhola mataraklami mafam sida phamliba mayam si phuk hagotna duna karino haiduna yengnarami mayor gi machanupa asi sungnaktuna yengduna lerami aduga hojing mathak thangba stair gi saruk isda kanagumba nupa amana Bruce Wayne da yengduna leibasi urami adubu mahaki maithong asi kanano haibadudi ude hojing mafam sida car ma yamna kana thaujilaklami Bruce na sensilaktuna mayor gi machanupa asi bu kolaga chongthokhirami karigumba mahakna suma tawramdaba tarabadi thaujilalli bagari sina thomduna mayor gi machanupa asi soidani sirangani mafam sida thaujilalli car asi angauba machuna wahai kyama su thari hojing mafam sida police sing na thomjinkhre aduga makhoina car manung di yauri budu pasi tholakna ba haibaga loina na nungui namduna leiram aduga hojing yam ngak libadi mafam sida tholakli budu pasi Gil Colson hari budu pasi oiramle magi mangak samda su bom haptuna thamamle magi makhutana mobile phone ama su napsinduna yauri masi ubada mafam sida leiriba mayam asi pakhana bada loikre aduga mahaki thawak da envelope ama naptuna yauri envelope sida thariba si mamang da thariba da gu chapmanana to the Batman haina thaduna thamamle masi ubada Bruce Wayne singak bada loikre aduga mahakna mafam si yam thuna thadoktuna satchaga magi Batman gi costume asi sesinduna mu mafam sida lagle hojik Gil Colson hariba nupa asi kasi manungda tumina phamduna leiri aduga toy car manba amada camera thetuna magi mamanga thojinduna tawriba thodok sing asi mayamda live oina ulami hojik mafam sida Batman asi sangchilakley aduga Colson gi thabak napliba envelope asi lapthoktuni yengluba matamda tawrakliba phone call asi lawkhatna ba hairaklami Gil Colson gi makhutta napliba mobile asi da ring khingliba si Batman da pairakna ba khingbo oiramle hojik Batman ga Riddler hariba nupa asi ga sakka unaduna video calling da wari sanarami mahangna hairi nanga tawriba thabak aduga aina tawriba thabak asi ga chapmani matam kya gi mamangdagi ai asi nanga wari sananingduna lakpani adubu ngasidi nanga wari sanaba phangjare aina pamliba thabak asi Gotham City isda afaba saraga manungdana phattaba miyoi sing asigi aronba sing adu phongdokpani makhoibu dandi pibagi thabak asi tawbani thabak asida aikhoi ani si punchinduna satmina si hairaklami masida Batman na hairai aikhoi ani di manade ibani kaidongdu punsin biaro hairaklami tawriba thabak sing asi online da hujik live ta thadoktuna mayam da khangalibani Riddler na Colson da hairai minute ani gi manungda ina nangonda paukhong ohum sengani masigi achumba paukhum piba ngamba tarabadi nang soidani hingani hairaklami asumna hujik paukhong chanba hokre salakli ba paukhong sing asigi paukhum basi Batman na mateng pangbibadagi Colson na khumba ngamlami ahanba paukhum na justice haibasini ani subu paukhum na corruption haibadi senja thumja haibasini hujik Riddler na corruption tawboina paisa kya lobuno hain hanglai mahangna kaptuna hainingda dollar lising tara lawi haina khumlai asumna ani suba paukhong gi paukhumdi sumna khumba ngamkhre masi matungda aroi ba paukhong asi chalaklabi masida hanglakli basina makhoina losinduna thamliba crime khuding mak asigi mastermind oiribu nupa du kanano hain hangbani adubu Gil Colson haribu nupa asina masi madi haidu u haibe yadre Batman sangsilaktuna hairai Salvatore Maroni hariba drug mafia asigi case ka mari lenana paumi oikhiba nupa aduni mahangna hangli basi madu kanano hai kho natrabadi nang soidana siga dore hairaklam masida Gil Colson hairai kariguba ina ming ase haidok lurabadi aigi imung manung suloina yauna sigani aina ming ase haidok tragana ai ithan kakta sigadabani imung manung punna sigadabagi sarupudi ai ithan ta oina sijage haiduna mahak paukhum masi madi piu haibe yadre Batman adi ming ase haidok naba yamna kana taksilami adubu Gil Colson haidok huaibe yadabadagi hojik timer asigi matamasi yoksilaktuna bomb masi yamna kana pokhairakami Batman su paithokuna tarami adubu Batman ase liba costume asidi gun proof oibanina bomb pokhairiba sina mangonda thoidokna sokpadi leite adubu mahak mafam sida wan thakirami hojik police mayam amana mahak pu station da pudun lagle makhoina Batman ni mami ta dos kapsin duni yenglami tanjas da police nupa amana mahak ki mask asi lapthokna bahonarami khangudana Batman asi makeup tholoktuna police sing asi ga phuna ge tawraklami detective Gordon na sangsilaktuna mayam asi khamdokna bahonarami matamasta makhoi gi police chief asina hairai makhoi gumba crime tawbu sing asi bunang na kankhatna bahonari ba kari gino haina nganglami Batman chief asina onsilaktuna hairai crime tawri badi nang oiramgani nakhoi gumba chaw phampai ba sing asina afaba saraga manungdana crime tawbu hekta oirami hairaklami masigi police chief asina sauduna hairai nang asi dilema tharoi Gil Colson siriba si nang na maram oiduna ni haiduna nangi mathakta case pangani hairaklami asuma leiringi police personnel amana mahakki mayu pasilap thokna ba tawrure masidagi police personnel sing asigi yamna kana phunaraklami
ꯃꯁꯤꯗ ꯄꯨꯂꯤꯁ ꯆꯤꯞ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯈꯨꯠ ꯊꯥꯕꯒꯤꯗꯃꯛ ꯅꯪ ꯀꯦꯁ ꯄꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯕꯦꯠꯃꯦꯟꯅ ꯀꯦꯁ ꯑꯃꯠꯇ ꯅꯠꯇꯦ ꯑꯍꯨꯝꯗꯨꯝ ꯄꯥꯜꯂꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯒꯣꯔꯗꯣꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯠꯃꯦꯟꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈꯤꯔꯝꯃꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯍꯦꯟꯃꯜꯂꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯦꯠꯃꯦꯟꯒ ꯃꯕꯥꯅꯤ ꯑꯁꯤ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯒꯦ ꯃꯌꯥꯝ ꯃꯄꯥꯟꯗ ꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯣꯔꯗꯣꯟꯅ ꯕꯦꯠꯃꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯣꯠꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯁꯣꯁꯤ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯐꯨꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯗꯁꯥ ꯇꯥꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯥꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯇꯨꯅ ꯂꯩꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯉꯁꯥꯏ ꯑꯥꯏꯁꯕꯔꯒ ꯂꯣꯟꯁ ꯍꯥꯏꯔꯤꯕ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯗꯨꯗ ꯒꯥꯔꯗ ꯑꯣꯏꯅ ꯂꯩꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯕꯦꯠꯃꯦꯟꯅ ꯃꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯒꯣꯔꯗꯣꯟꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯕꯦꯠꯃꯦꯟꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒ ꯑꯥꯏꯁꯕꯔꯒ ꯂꯣꯟꯁ ꯍꯥꯏꯔꯤꯕ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯗꯨꯗ ꯐꯨꯅꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯒꯥꯔꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯑꯃ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯕꯦꯠꯃꯦꯟꯅ ꯒꯣꯔꯗꯣꯟꯒꯤ ꯃꯃꯥꯏꯗ ꯊꯤꯜꯂꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯕꯦꯠꯃꯦꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯏ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯅ ꯃꯥꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯎꯆꯦꯛꯀꯤ ꯃꯁꯥꯒꯨꯝ ꯈꯟꯗꯣꯛꯇꯨꯅ ꯆꯣꯡꯊꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯄꯥꯏꯊꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄꯦꯔꯥꯆꯨꯠ ꯑꯁꯤ ꯕ꯭ꯔꯤꯖ ꯑꯃꯗ ꯄꯟꯕꯗꯒꯤ ꯒꯥꯔꯤꯗ ꯌꯩꯔꯕ ꯃꯇꯨꯡꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯃꯥꯏꯁꯤꯗ ꯇꯥꯔꯝꯃꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯁꯦꯛ ꯁꯦꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯣꯔꯗꯣꯟꯒ ꯕꯦꯠꯃꯦꯟꯒꯁꯤ ꯑꯃꯨꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯒꯣꯔꯗꯣꯟꯅ ꯍꯥꯏꯔꯤ ꯆꯤꯞꯅ ꯅꯪꯕꯨ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯦꯠꯃꯦꯟꯅ ꯑꯜ ꯔꯥꯇꯥ ꯑꯂꯥꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯝꯃꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕꯅ ꯃꯁꯥ ꯄꯥꯟꯕ ꯎꯆꯤ ꯍꯥꯏꯕꯅꯤ ꯃꯁꯥ ꯄꯥꯟꯕ ꯎꯆꯤ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎꯃꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯄꯥꯎꯃꯤ ꯑꯁꯤꯕꯨ ꯐꯥꯕ ꯉꯝꯂꯕꯗꯤ ꯔꯤꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯣꯏꯗꯅ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯕꯦꯠꯃꯦꯟꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯗ ꯒꯣꯔꯗꯣꯟꯅ ꯄꯦꯡꯒ꯭ꯋꯤꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯡ ꯑꯁꯤꯃꯛꯁꯨ ꯃꯁꯥ ꯄꯥꯟꯕ ꯖꯤꯕ ꯑꯃꯒꯤ ꯃꯤꯡꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯥꯎꯃꯤ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯄꯦꯡꯒ꯭ꯋꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯕꯦꯠꯃꯦꯟꯅ ꯑꯥꯏꯁꯕꯔꯒ ꯂꯣꯟꯁ ꯍꯥꯏꯔꯤꯕ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅꯁꯨ ꯆꯤꯡꯅꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯒꯣꯔꯗꯣꯟꯅ ꯐꯣꯡꯗꯣꯛꯂꯤꯕ ꯄꯦꯡꯒ꯭ꯋꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯥꯎꯃꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯦꯡꯒ꯭ꯋꯤꯟꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯅ ꯂꯣꯠꯅ ꯁꯦꯟꯅꯗꯨꯅ ꯄꯦꯡꯒ꯭ꯋꯤꯟꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯕꯦꯠꯃꯦꯟꯅꯁꯨ ꯎꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯜꯕꯇꯣꯔ ꯃꯔꯣꯅꯤ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯇꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥ ꯖꯦꯜꯗ ꯂꯩꯖꯈ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯀꯥꯔꯕꯥꯔꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯗꯤꯇꯦꯛꯇꯤꯚ ꯒꯣꯔꯗꯣꯟꯅꯁꯨ ꯈꯪꯂꯛꯂꯦ ꯇꯧꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯃꯌꯥꯝꯗ ꯎꯠ ꯆꯥꯏꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯗꯤꯇꯦꯛꯇꯤꯚ ꯒꯣꯔꯗꯣꯟꯅꯁꯨ ꯈꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯕꯦꯠꯃꯦꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯐꯝꯁꯤꯗ ꯁꯥꯂꯦꯅꯥꯁꯨ ꯕꯥꯏꯛ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯃꯁꯤ ꯎꯕꯗ ꯕꯦꯠꯃꯦꯟꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯆꯥꯎꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯒꯣꯔꯗꯣꯟꯗ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯁꯦꯂꯦꯅꯥꯅ ꯄꯦꯡꯒ꯭ꯋꯤꯟꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯣꯠꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯨꯊꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯈꯥꯝꯂꯤꯕ ꯀꯥꯔ ꯑꯁꯤꯒꯤ ꯇ꯭ꯔꯪ ꯍꯥꯏꯒꯠꯇꯨꯅ ꯕꯦꯒꯁꯤꯡꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯈꯤꯅꯕ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯕꯦꯠꯃꯦꯟ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯁꯦꯂꯦꯅꯥ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯑꯩꯕꯨ ꯈꯪꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯕꯦꯒꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯀꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯁꯦꯂꯦꯅꯥ ꯑꯃꯗꯤ ꯕꯦꯠꯃꯦꯟ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯐꯝꯁꯤꯗ ꯄꯦꯡꯒ꯭ꯋꯤꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄꯁꯤꯗ ꯁꯦꯂꯦꯅꯥ ꯑꯁꯤ ꯆꯦꯟꯐꯝ ꯈꯪꯗꯅ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯦꯡꯒ꯭ꯋꯤꯟꯒꯤ ꯀꯥꯡꯕꯨꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯂꯦꯅꯥꯒꯤ ꯃꯅꯥꯛ ꯌꯧꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯕꯦꯠꯃꯦꯟꯅ ꯃꯥꯒꯤ ꯕꯦꯠ ꯃꯣꯕꯤꯜ ꯍꯥꯏꯔꯤꯕ ꯀꯥꯔ ꯑꯁꯤ ꯊꯧꯗꯨꯅ ꯃꯐꯝꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯂꯦ ꯄꯦꯡꯒ꯭ꯋꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯃꯥꯒꯤ ꯀꯥꯔ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯦꯡꯒ꯭ꯋꯤꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯩꯁꯥ ꯉꯥꯛꯇ ꯌꯥꯎꯔꯕ ꯕꯦꯒ ꯑꯅꯤꯁꯤ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯁꯦꯂꯦꯅꯥꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯁꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯕꯦꯒ ꯑꯃꯗꯤ ꯂꯥꯛꯇꯨꯅ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯀꯥꯔ ꯂꯝꯖꯦꯟ ꯇꯥꯟꯅꯕꯒꯤ ꯐꯖꯔꯕ ꯁꯤꯟ ꯑꯃꯁꯨ ꯎꯕ ꯐꯪꯏ ꯄꯦꯡꯒ꯭ꯋꯤꯟꯅ ꯕꯦꯠꯃꯦꯟꯒꯤ ꯒꯥꯔꯤ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯗꯤ ꯒꯟ ꯄ꯭ꯔꯨꯐ ꯑꯣꯏꯕꯅꯤꯅ ꯅꯣꯡꯃꯩ ꯃꯔꯨ ꯆꯪꯗꯦ ꯆꯥꯎꯔꯕ ꯒ꯭ꯌꯥꯁ ꯇꯦꯡꯀꯔꯒꯤ ꯒꯥꯔꯤꯁꯤꯡꯕꯨ ꯄꯦꯡꯒ꯭ꯋꯤꯟꯅ ꯇꯨꯍꯟꯅꯕ ꯂꯥꯂꯣꯡ ꯀꯌꯥ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯨꯔꯛꯄꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯝꯃꯤ ꯃꯁꯤꯗ ꯕꯦꯠꯃꯦꯟ ꯑꯁꯤ ꯁꯤꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄꯦꯡꯒ꯭ꯋꯤꯟꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤ ꯃꯩ ꯆꯥꯛꯂꯤꯕ ꯃꯔꯛ ꯑꯁꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯝꯃꯤ ꯃꯁꯤ ꯎꯕꯗ ꯄꯦꯡꯒ꯭ꯋꯤꯟ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯕꯦꯠꯃꯦꯟꯒꯤ ꯀꯥꯔ ꯑꯁꯤꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯄꯦꯡꯒ꯭ꯋꯤꯟꯒꯤ ꯒꯥꯔꯤꯗ ꯊꯣꯝꯕꯗꯒꯤ ꯃꯥꯒꯤ ꯀꯥꯔ ꯑꯁꯤ ꯃꯊꯪꯒ ꯑꯣꯟꯗꯨꯅ ꯂꯣꯡꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ ꯃꯇꯨꯡꯗ ꯕꯦꯠꯃꯦꯟꯅ ꯄꯦꯡꯒ꯭ꯋꯤꯟꯕꯨ ꯐꯥꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟ ꯑꯃꯗꯤ ꯒꯣꯔꯗꯣꯟꯅ ꯔꯤꯗꯂꯔꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯞꯈꯠꯇꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯄꯦꯡꯒ꯭ꯋꯤꯟꯅ ꯑꯩ ꯔꯤꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯔꯤꯗꯂꯔꯅ ꯍꯥꯠꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯆꯞꯈꯠꯇꯨꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯃꯠꯇ ꯈꯪꯗꯦ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯨꯝꯂꯝꯃꯤ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯅ ꯑꯜ ꯔꯥꯇꯥ ꯑꯂꯥꯗ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯄꯦꯡꯒ꯭ꯋꯤꯟ ꯑꯁꯤꯗꯤ ꯁ꯭ꯄꯦꯅꯤꯁ ꯃꯔꯣꯜ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯜ ꯍꯥꯏꯕ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯂꯣꯒꯤ ꯑꯦꯜ ꯑꯣꯏꯔꯤꯕ ꯂꯦꯇꯔ ꯑꯁꯤꯕꯨ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯜ ꯔꯥꯇꯥ ꯑꯂꯥꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯔꯥꯇꯥ ꯑꯂꯥꯗ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯝꯃꯤ ꯃꯃꯩꯊꯪꯗ ꯃꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯃꯤꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯤꯕ ꯑꯁꯤ ꯋꯦꯕꯁꯥꯏꯠ ꯑꯃꯒꯤ ꯃꯃꯤꯡ ꯑꯣꯏꯔꯝꯂꯦ ꯃꯇꯨꯡꯗ ꯕꯦꯠꯃꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯋꯦꯕꯁꯥꯏꯠ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ URL rataalada.com ꯍꯥꯏꯕꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯀꯣꯏꯁꯟ ꯍꯪꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯤꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯎꯈꯣꯡ ꯑꯃꯁꯨ ꯆꯠꯂꯛꯏ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯅ ꯑꯣꯔꯐꯥꯟ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛꯇꯤ ꯕꯦꯠꯃꯦꯟꯅ ꯃꯩ ꯆꯥꯛꯇꯨꯅ ꯃꯥꯡꯈ꯭ꯔꯕ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯗꯣꯟꯒ ꯃꯥꯒ ꯑꯁꯤ ꯆꯠꯈ꯭ꯔꯦ
Hojik penguin asi mafamista khongkhut punduna lehori mahak lau lauduna mahak ki pulibasi thado haiduna lehore Hojik makhoi ni na orphan homes de yoksilakpada where it all vegan haina thaduna thamamle haibadi punamak asigi horuk pham oriba mafam adu sini haina khangalamani manungda sangsilakpa matamdana projector amada video ama kaptuna thamamle kapliba video asina Batman gi mapa oriba Thomas Wayne gi magi election campaign gi matamda hairam kiba wahai sing adu gi video ama mafam sida thaduna thamamle mafam sida Thomas Wayne na haribana Gotham City asibu saukhatpa awonba nungaiba khunai ama purakna gi tamakta mahak na honagani haikibani adu mahak na hariba wafam singak pangamlamdana mahak kanagumba mioi khran nongmina kaptuna hatkibani mahak sikhrabanina mana hairamni bo wafam sing adu ngak pangam khidri renewal project kauba thorang amagi batangda Batman gi mapa oriba Thomas Wayne na mayang gi mafam da wasaktuna hairam khibani adu renewal project asi pangthok pangam khidrabani aduga mafam sigi phaklangda mapana tauba pap ki damak machanu pana phukat kadabani haiba wafam su iduna thamamle masidagi riddler hariba mi hatpasigi mathangi target asi Thomas Wayne gi macha oriba Bruce Wayne asini haibasi Batman masamang na khangrole haibadi mathangi target asi mahak masamakni haibasi khangkhre tabu riddler hariba nupa asinadi Bruce Wayne asi Batman ni haibasi di khangbanate Mastagi Batman amadi Gordon asi yama thuna yumda halaklami yumda leriba telephone asida call tawduna tholaka dariba problem asigi matangda paupi na nawa Alfred Pennyworth call tawrami adubu telephone asi kanamatana paikhalaktre tanja sida Alfred Pennyworth na magi yumda kanagumba mana parcel ama tharakpadagi masibu yengna na bahonari parcel asida iribana for Bruce Wayne haina iri aduga manung ase hangdoktuna yenglubada Batman na phangnabagi damakta paukhong challaba card amasu yawi masidi fire proof oiba matter na sabani asumna Batman na toina call tawsilakpasida mafamsida leriba nupi amana telephone asi paikhalakmi adubu matamasidadi Alfred Pennyworth hariba nupa asi makoida tharakliba parcel asi bomb oirambadagi pokhairakuna mahak shokle haiba pausi Batman gi mafamda supirakle hojik Bruce Wayne asi mafamsida yausilakle ngasai fire proof oina pirakhiba card asida iramlibana see you in hell haina iram haibadi norokta ikhoi ani si unasi haiduna hojik Alfred asi hospital da bukhatuna laikre mahak sibamakti sidre adubu hojik mahak gyan tadri Bruce Wayne na mahak na dandi piningiba riddler hariba nupa asi khangnabagi damakta ngasai mamangdagi mana hanglakiba question sing asibu yamna chauna loina yekthokuna thamlami aduga mahakna paamliba paukhum asi phangnabagi damakta yamna kanna honarami masida renewal is a lie haiba mahak khangba ngamlami haibaga athadi magi mapana hodoklamliba renewal project asiga mari leinaba karigumba wafam amani haibsi khanglakpadagi mapana thamlamba renewal project ka mari leinaba file sing puthoktuna mahak koithi thiba horaklami asuma leiringai Selena na magi eye lens ki camera asi activate tawduna nang kadai da leibano ai ga wari sanasi hairaklam hojik mafam amada Batman ga Selena ga si unaduna wari sanarami Selena na harai magi mamanabi anika gi asiba hakchang na yauram libasi police department da thabakti tawraga iceberg lawn sariba night club asida guard oina su thabak tawriba ngasai mamang da su utkhirba nupa adu gi car manungdani aduna di mamanabi halibasi mahakna soidan oirangani mabu phawada mateng pangbiu hairaklam masida Batman na mateng pangbagi wafam asibu yabagi muhutta handun dum chairakle aibadi makoina tawriba loot pat tawgi thabak adu aranbani haina chairakle karigidamakta penguin amadi Carmine Falcon dagi na koina paisa huranaba tawriba no haina chairaklam masida Selena na aina Falcon gi senpham asibu lawpham thoktana lawribani lut tawbuna te haina saurlami masidagi Batman na nakhoi ni gi marakta kari mari leinabano haina kanna hanglubadagi Selena na Falcon asi aigi ipani haiduna yamna sauna lawraklami matau karamna Falcon asi magi mapa oiribano haibasi mafamsida wari liduna khangalami Selena na harai magi mama sisu iceberg lawn sariba night club asigi 44 below hariba makha thangba ka da leiriba sida thabak tawbani Selena na angang oiringai mama na mabu night club asida maga loina na he pubirami mana dressing room da lon leiraga Falcon hariba nupa asibu khangkibani Selena gi mama na Falcon hariba nupa asinangi apokpa na pani haina mangona taklami haina tamlami aduga Selena na sahi tare churukpa matamda magi mama asi kanagumba mana makhori saram me khairaga hatoklambani adubu kanana halibano haibaside hujik phawba khangde haina wari sarami ima leitrabanina orphan home gi miyoi singna aibu lawbu lakpa matamda aigi ipa oiriba Falcon na wahi ama phawba phongdokhide maduna maram oiduna macha moina mapagi mafamdagi lawpham thokpa singdu lawribani aina tawribasi lut tawbu nate mangondagi lawpham thokpa seladu lawbani haina kumlaklami magi asigumba wari sitarubadagi Batman na su mangonda lale haina haizarami matungda Selena asi mafamsdagi chatkre matangi sindana Batman asi riddler na tharakpa video ma yengduna leirami mafamsda ulibana magi mapa oiriba Thomas Wayne na magi election mayagi oina mayam di speech pibada renewal project ki matangda wa ngangduna leirami matungda riddler ki khonjel na muhari renewal project haribasi minam bangaktani khwaidigi chauna nam thak toribadi Thomas Wayne hariba nupa asini magi nupi oribi Martha Wayne gi maramda riddler hariba nupa asini wari lirami Martha Wayne pilingai matamda magi mamana magi mapuroi babu noina kaptuna hatkibani aduga masasu suicide tawduna sikibani asigumba thogdok singa sidagi Martha Wayne asi makok chaktuna Arkham sariba prison hospital sida layengduna lakibani adubu Thomas Wayne hariba nupa asidi paisa yamna paibani na Martha Wayne gi tawriba phiba masibu paisa menduna namselaga mayam khangan khidabani
ꯑꯁꯤꯒꯨꯝꯕ ꯍꯧꯈ꯭ꯔꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯥꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒꯤ ꯃꯇꯝꯗ ꯖꯔꯅꯦꯂꯤꯁ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯔꯊꯥ ꯋꯦꯟꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯏꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯈꯪꯅꯔꯛꯄ ꯇꯥꯔꯕꯗꯤ ꯊꯣꯃꯥꯁ ꯋꯦꯟꯒꯤ ꯑꯣꯏꯅ ꯁꯥꯒꯩꯒꯤ ꯃꯤꯡꯆꯠ ꯊꯤꯕꯅꯤ ꯃꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯊꯣꯃꯥꯁ ꯋꯦꯟꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯨ ꯑꯣꯏꯔꯤꯕ ꯀ꯭ꯔꯥꯏꯝ ꯃꯥꯐꯤꯌꯥꯒꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯀꯥꯔꯃꯥꯏꯟ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯦꯛꯇꯨꯅ ꯖꯔꯅꯦꯂꯤꯁ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯎꯠꯂꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯎꯔꯛꯄꯗꯒꯤ ꯕꯦꯠꯃꯦꯟ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯍꯥꯟꯗꯒꯤ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ ꯃꯄꯥ ꯑꯁꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤ ꯍꯥꯠꯄ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯔꯥ ꯑꯔꯥꯟꯕꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯥꯔꯃꯥꯏꯟ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯥꯏꯁꯕꯔꯒ ꯂꯣꯟꯖ ꯍꯥꯏꯔꯤꯕ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯍꯧꯖꯤꯛ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯐꯦꯜꯀꯣꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯃꯉꯣꯟꯗ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯕꯥ ꯊꯣꯃꯥꯁ ꯋꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯃꯤꯡꯆꯠ ꯑꯁꯤ ꯊꯤꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯖꯔꯅꯦꯂꯤꯁ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯤꯟ ꯃꯦꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯄꯤꯗꯨꯅ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜ ꯑꯁꯤꯕꯨ ꯐꯣꯡꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯖꯔꯅꯦꯂꯤꯁ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒꯤ ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯈꯤꯗꯕꯅꯤ ꯏꯂꯦꯛꯁꯟ ꯃꯃꯥꯡꯃꯛꯇꯗ ꯑꯣꯏꯕꯅꯤꯅ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯤꯡꯆꯠ ꯊꯤꯔꯕꯗꯤ ꯚꯣꯠ ꯑꯁꯤꯁꯨ ꯀꯥꯗꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯨꯃꯤꯟꯅ ꯂꯩꯍꯟꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯩꯅꯁꯨ ꯖꯔꯅꯦꯂꯤꯁ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯐꯣꯡꯗꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯁꯦꯟꯌꯥꯝ ꯑꯃ ꯄꯤꯒꯦ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯂꯝꯃꯤ ꯅꯪꯒꯤ ꯕꯕꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯀꯔꯥ ꯍꯦꯟꯅ ꯃꯊꯥꯁꯨ ꯁꯥꯔꯨꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯖꯔꯅꯦꯂꯤꯁ ꯑꯗꯨꯁꯨ ꯃꯔꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯃꯤꯁꯤꯡꯅꯤ ꯃꯍꯥꯛꯁꯨ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯖꯔꯅꯦꯂꯤꯁ ꯑꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯣꯅꯤꯅ ꯑꯃꯨꯛ ꯅꯪꯒꯤ ꯕꯕꯥꯗ ꯃꯗꯨꯒꯤꯗꯃꯛꯇ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯗꯨ ꯃꯔꯣꯅꯤꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯔꯛꯄꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯋꯣꯏꯕꯃꯛꯀꯤ ꯑꯩꯒꯤ ꯕꯕꯥꯕꯨ ꯁꯦꯜꯕꯇꯣꯔ ꯃꯔꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯠꯈꯤꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯐꯦꯜꯀꯣꯟꯅ ꯑꯁꯦꯡꯕ ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅꯗꯤ ꯑꯩ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯆꯤꯡꯅꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯒꯤ ꯃꯄꯥꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯁꯤꯍꯜꯂꯝꯕꯁꯤꯗꯅꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯕꯁꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯑꯜꯐ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯜꯐ꯭ꯔꯦꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯕꯨ ꯕ꯭ꯔꯨꯁ ꯋꯦꯟꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯍꯔꯥꯎꯕꯒꯤ ꯁꯛꯇꯝ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯜꯐ꯭ꯔꯦꯗꯇ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯪꯂꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯐꯕ ꯃꯤꯅꯤ ꯈꯜꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯟꯗꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒ ꯑꯩꯒ ꯐꯥꯏꯠ ꯇꯧꯅꯕꯅꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯟꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯏꯄꯥꯗꯨꯗꯤ ꯖꯔꯅꯦꯂꯤꯁ ꯑꯃ ꯍꯥꯠꯂꯨꯕꯒꯤꯗꯃꯛꯇ ꯁꯦꯜꯕꯇꯣꯔ ꯃꯔꯣꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯍꯧꯖꯤꯛ ꯑꯜꯐ꯭ꯔꯦꯗ ꯑꯁꯤ ꯁꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯕꯕꯥ ꯑꯃꯨꯛ ꯐꯕ ꯃꯤ ꯂꯩꯇꯦ ꯇꯧꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯃꯥꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯤꯡꯆꯠ ꯀꯟꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯤꯡꯆꯠ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯇꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯑꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯅꯪꯒꯤ ꯏꯃꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯅꯤ ꯃꯥꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯤꯡꯆꯠ ꯑꯃꯗꯤ ꯃꯁꯥꯃꯛꯀꯤ ꯃꯤꯡꯆꯠꯀꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯗꯨ ꯇꯧꯈꯤꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯡꯆꯠ ꯀꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯅ ꯖꯔꯅꯦꯂꯤꯁ ꯑꯗꯨꯕꯨ ꯊꯦꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯖꯔꯅꯦꯂꯤꯁ ꯑꯗꯨꯅ ꯌꯥꯔꯛꯇꯕꯗꯒꯤ ꯐꯦꯜꯀꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯖꯔꯅꯦꯂꯤꯁ ꯑꯁꯤꯕꯨ ꯇꯨꯃꯤꯟꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯗꯨꯁꯨ ꯃꯍꯥꯛꯅ ꯖꯔꯅꯦꯂꯤꯁ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯕ ꯅꯠꯇꯦ ꯈꯔ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯔꯒ ꯖꯔꯅꯦꯂꯤꯁ ꯑꯁꯤꯕꯨ ꯇꯨꯃꯤꯟꯅ ꯂꯩꯍꯟꯅꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯪꯒꯤ ꯕꯕꯥꯕꯨ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯊꯝꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯖꯔꯅꯦꯂꯤꯁ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯨꯕꯅꯤ ꯅꯪꯒꯤ ꯕꯕꯥꯅ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤꯃꯛ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯅꯤ ꯐꯦꯜꯀꯣꯟꯅ ꯖꯔꯅꯦꯂꯤꯁ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯨꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯅꯪꯒꯤ ꯕꯕꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯅꯅꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯐꯦꯜꯀꯣꯟꯗ ꯅꯪꯒꯤ ꯕꯕꯥꯅ ꯍꯥꯏꯈꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯑꯆꯨꯝꯕꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯑꯩ ꯄꯨꯂꯤꯁꯇ ꯆꯪꯖꯈ꯭ꯔꯒꯦ ꯍꯥꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯅꯪꯒꯤ ꯕꯕꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯗꯨ ꯃꯍꯥꯛꯇ ꯅꯠꯇꯅ ꯅꯪꯒꯤ ꯅꯃꯥ ꯃꯥꯔꯊꯥꯕꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯍꯥꯠꯈ꯭ꯔꯤꯕꯁꯤ ꯐꯦꯜꯀꯣꯟꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯑꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯁꯦꯡꯕꯗꯨꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯂꯨꯠꯄꯥꯠ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯩꯁꯥ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯗ ꯄꯥꯈꯠꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯁꯤꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯊꯕꯛꯇꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯄꯥꯗ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯍꯧꯖꯤꯛ ꯑꯜꯐ꯭ꯔꯦꯗꯀ ꯃꯥꯒꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯕꯦꯠ ꯁꯤꯝꯕꯣꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯀꯥꯁꯇ ꯀꯥꯞꯈꯠꯂꯛꯄꯁꯤ ꯎꯔꯛꯂꯝꯃꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯤꯒꯅꯦꯜ ꯀꯥꯞꯈꯠꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯒꯣꯔꯗꯣꯟꯒꯁꯨ ꯊꯦꯡꯅꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯦꯂꯦꯅꯥꯅ ꯅꯨꯄꯥ ꯑꯃꯕꯨ ꯌꯥꯝꯅ ꯀꯟꯅ ꯐꯨꯊꯗꯨꯅ ꯂꯩꯔꯝꯂꯦ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯐꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯦꯟꯖꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯊꯕꯛ ꯇꯧꯕ ꯑꯗꯨꯒ ꯅꯥꯏꯠ ꯀ꯭ꯂꯕꯇꯁꯨ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯅꯤ
ꯍꯧꯖꯤꯛ ꯁꯦꯂꯦꯅꯥꯅ ꯕꯦꯠꯃꯦꯟꯗ ꯍꯥꯏꯔꯛꯏ ꯏꯃꯥꯟꯅꯕꯤ ꯑꯅꯤꯀꯥꯅ ꯄꯥꯏꯈꯤꯕ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯀꯦꯟꯖꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯑꯗꯨꯒ ꯑꯅꯤꯀꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯊꯥꯗꯨꯅ ꯇꯥꯍꯜꯂꯛꯂꯝꯃꯤ ꯍꯧꯖꯤꯛ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤꯗ ꯑꯅꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀꯞꯇꯨꯅ ꯐꯦꯜꯀꯣꯟꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯐꯦꯜꯀꯣꯟꯅ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯗꯅ ꯃꯈꯧꯔꯤ ꯆꯔꯝ ꯃꯦꯈꯥꯏꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯂꯦꯅꯥꯅ ꯋꯥꯐꯝ ꯑꯃꯁꯨ ꯈꯪꯂꯦ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯃꯥꯕꯨ ꯃꯈꯧꯔꯤ ꯆꯞꯇꯨꯅ ꯍꯥꯠꯈꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯕꯨ ꯍꯥꯠꯂꯕꯗꯤ ꯃꯈꯧꯔꯤ ꯆꯔꯝ ꯃꯦꯠꯇꯨꯅ ꯍꯥꯠꯄꯅꯤ ꯃꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯕꯦꯠꯃꯦꯟ ꯑꯃꯗꯤ ꯒꯣꯔꯗꯣꯟꯅꯁꯨ ꯃꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯤꯕ ꯔꯥꯇꯥ ꯑꯂꯥꯗꯥ ꯍꯥꯏꯔꯤꯕ ꯃꯁꯥ ꯄꯥꯟꯕ ꯎꯆꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯥꯎꯃꯤ ꯑꯁꯤ ꯃꯍꯥꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤꯃꯛꯁꯨ ꯃꯁꯥ ꯄꯥꯟꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯤꯕ ꯎꯆꯦꯛ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯀꯦꯟꯖꯤ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛ ꯀꯦꯟꯖꯤꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯂꯦ ꯇꯧꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯣꯃꯥꯁ ꯋꯦꯟꯅ ꯍꯦꯛ ꯁꯤꯈꯤꯕ ꯃꯇꯨꯡꯗꯒꯤ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯊꯣꯃꯥꯁ ꯋꯦꯟꯅ ꯔꯤꯅ꯭ꯌꯨꯑꯦꯜ ꯄ꯭ꯔꯣꯖꯦꯛ ꯀꯧꯕ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯈꯣꯝꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤꯕꯨ ꯃꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯆꯧꯕ ꯐꯝ ꯄꯥꯏꯕꯁꯤꯡꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯦꯟꯐꯝ ꯑꯁꯤꯕꯨ ꯃꯥꯅ ꯄꯨꯟꯅ ꯑꯣꯏꯅꯤꯡꯕꯗꯒꯤ ꯃꯥꯒ ꯄꯥꯔꯠꯅꯔ ꯑꯣꯏꯔꯝꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯑꯣꯏꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯅꯝꯊꯥꯛ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯅꯤ ꯃꯔꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯍꯜꯂꯤꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯏꯂꯦꯛꯁꯟ ꯍꯥꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯃꯦꯌꯔ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯦꯌꯔꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯐꯦꯜꯀꯣꯟꯅ ꯆꯂꯥꯏꯕ ꯉꯥꯛꯇꯅꯤ ꯍꯧꯈ꯭ꯔꯕ ꯆꯍꯤ ꯀꯨꯟꯂꯣꯝ ꯑꯁꯤꯗ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯦꯌꯔ ꯑꯣꯏꯅꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯃꯦꯌꯔ ꯑꯣꯏꯔꯤꯕꯗꯤ ꯐꯦꯜꯀꯣꯟ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯇꯧꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯕꯦꯠꯃꯦꯟꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯇꯧ ꯑꯁꯨꯝꯅ ꯄꯤꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥꯒ ꯃꯥꯒꯁꯤ ꯈꯟꯅꯔꯛꯂꯝꯃꯤ ꯕꯦꯠꯃꯦꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯃꯥꯒꯨꯝꯂꯅꯤ ꯑꯗꯨꯅ ꯑꯐꯕꯅ ꯀꯔꯝꯕꯅꯣ ꯐꯠꯇꯕꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯗꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥꯅ ꯑꯗꯨꯝ ꯇꯧꯁꯤꯟꯅꯔꯝꯂꯒ ꯅꯨꯄꯥ ꯑꯁꯤꯕꯨ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯀꯥꯎꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯦꯠꯃꯦꯟꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯂꯦꯅꯥꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯒꯣꯔꯗꯣꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯁꯦꯂꯦꯅꯥꯅ ꯐꯦꯜꯀꯣꯟꯕꯨ ꯍꯥꯠꯈꯤꯕ ꯇꯥꯔꯕꯗꯤ ꯔꯤꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅೋ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯔꯣꯏ ꯑꯗꯨꯅ ꯁꯦꯂꯦꯅꯥꯕꯨ ꯊꯤꯡꯉꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯕꯦꯠꯃꯦꯟꯅ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯤꯡꯒꯅꯤ ꯍꯥꯏꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯁꯨ ꯁꯦꯂꯦꯅꯥꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯂꯦꯅꯥ ꯑꯁꯤ ꯍꯧꯖꯤꯛ ꯑꯥꯏꯁꯕꯔꯒ ꯂꯣꯟꯁ ꯍꯥꯏꯔꯤꯕ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯁꯤꯗ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯐꯦꯜꯀꯣꯟꯕꯨ ꯎꯅꯅꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯒꯥꯔꯗꯅ ꯊꯤꯡꯗꯨꯅ ꯆꯪꯍꯟꯗ꯭ꯔꯦ ꯃꯁꯤꯗ ꯃꯍꯥꯛꯅ ꯑꯅꯤꯀꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯐꯦꯜꯀꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯦ ꯑꯁꯨꯝꯅ ꯐꯦꯜꯀꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯏꯕꯥꯅꯤ ꯈꯛꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯃꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯠꯃꯦꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯁꯤꯕꯨ ꯐꯨꯗꯨꯅ ꯃꯅꯨꯡꯗ ꯌꯧꯁꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯂꯦꯅꯥꯅ ꯀꯞꯇꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯀꯥ ꯃꯥꯡꯈ꯭ꯔꯦ ꯆꯥꯟꯕꯤꯗꯨꯅ ꯅꯪꯅ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯅꯪꯅ ꯊꯤꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯀꯞꯄꯁꯤ ꯎꯕꯗ ꯐꯦꯜꯀꯣꯟꯅ ꯄꯤ ꯇꯩꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯔꯨꯃꯥꯟ ꯄꯤꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯁꯦꯂꯦꯅꯥꯅ ꯔꯨꯃꯥꯜꯗꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯕꯦꯒ ꯃꯅꯨꯡꯁꯤꯗ ꯍꯨꯝꯖꯤꯜꯂꯒ ꯔꯨꯃꯥꯜ ꯂꯧꯊꯣꯛꯄ ꯁꯥꯔꯒ ꯐꯦꯜꯀꯣꯟꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯂꯧꯊꯣꯛꯀꯦ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯒꯥꯔꯗ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯃ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯐꯦꯜꯀꯣꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯇꯤꯚꯤꯗ ꯑꯔꯨꯕ ꯄꯥꯎ ꯑꯃ ꯂꯥꯛꯂꯤ ꯄꯥꯎ ꯑꯁꯤꯗ ꯎꯠꯂꯛꯂꯤꯕꯁꯤ ꯉꯁꯥꯏ ꯑꯅꯤꯀꯥꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯃꯌꯥꯝꯗ ꯂꯣꯏꯅ ꯈꯪꯍꯜꯂꯦ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤꯕꯨ ꯈꯪꯍꯜꯂꯤꯕꯁꯤꯅ ꯗꯤꯇꯦꯛꯇꯤꯚ ꯒꯣꯔꯗꯣꯟꯅꯤ ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤ ꯃꯌꯥꯝꯗ ꯂꯣꯏꯅ ꯈꯪꯍꯟꯗꯨꯅ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯈꯪꯍꯜꯂꯦ ꯄꯥꯎ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯐꯦꯜꯀꯣꯟ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯕ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯠꯃꯦꯟꯅ ꯃꯐꯝ ꯑꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯁꯤ ꯄꯨꯟꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯁꯦꯂꯦꯅꯥꯅ ꯅꯣꯡꯃꯩ ꯑꯁꯤ ꯁꯠꯇꯣꯛꯇꯨꯅ ꯐꯦꯜꯀꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯄꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯐꯦꯜꯀꯣꯟ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯃꯥꯔꯤꯌꯥ ꯀꯥꯏꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯄꯄꯥ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯐꯦꯜꯀꯣꯟꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯐꯦꯜꯀꯣꯟꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯩ ꯑꯗꯨ ꯃꯈꯥꯗ ꯊꯝꯃꯨ ꯏꯕꯦꯝꯃ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯅꯁꯨ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯏꯃꯥꯒꯤꯗꯃꯛꯇ ꯂꯃꯟ ꯁꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯁꯤ ꯃꯨꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯥ ꯑꯁꯤ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯑꯁꯤꯁꯨ ꯐꯦꯜꯀꯣꯟꯗ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯃꯝꯕ ꯑꯁꯤꯗ ꯁꯦꯂꯦꯅꯥꯅ ꯐꯦꯜꯀꯣꯟꯕꯨ ꯊꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯝꯕꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗ ꯁꯦꯂꯦꯅꯥꯅ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯐꯦꯜꯀꯣꯟꯗ ꯄꯥꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯠꯃꯦꯟꯒ ꯐꯦꯜꯀꯣꯟꯒꯤ ꯒꯥꯔꯗꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯗꯨꯅ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ ꯐꯦꯜꯀꯣꯟꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯁꯤꯒ ꯁꯦꯂꯦꯅꯥꯒꯁꯨ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ ꯃꯍꯥꯛꯅ ꯕꯣꯗꯤꯒꯥꯔꯗ ꯑꯁꯤꯕꯨ ꯐꯨꯊꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯐꯦꯜꯀꯣꯟꯅ ꯁꯦꯂꯦꯅꯥꯒꯤ ꯃꯀꯣꯛꯇ ꯆꯩꯅ ꯀꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯁꯦꯂꯦꯅꯥ ꯑꯁꯤ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯐꯦꯜꯀꯣꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯩ ꯃꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯛꯄꯨ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯄꯥꯝꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯆꯩ ꯑꯁꯤꯅ ꯁꯦꯂꯦꯅꯥꯒꯤ ꯆꯔꯝꯗ ꯅꯝꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯧꯖꯤꯛ ꯁꯦꯂꯦꯅꯥꯅ ꯐꯦꯜꯀꯣꯟꯒꯤ ꯃꯃꯥꯏꯗ ꯈꯨꯖꯤꯟ ꯈꯣꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯐꯦꯜꯀꯣꯟꯅ ꯆꯩ ꯑꯁꯤ ꯂꯪꯊꯣꯛꯈ꯭ꯔꯒ ꯃꯁꯥꯃꯛꯀꯤ ꯃꯈꯨꯠꯅ ꯑꯣꯏꯅ ꯁꯦꯂꯦꯅꯥꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯁꯤ ꯃꯦꯠꯇꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯧꯖꯤꯛ ꯁꯦꯂꯦꯅꯥ ꯑꯁꯤ ꯁꯤꯒꯗꯧꯔꯦ ꯇꯟꯖꯥꯁꯤꯗ ꯕꯦꯠꯃꯦꯟ ꯂꯥꯛꯇꯨꯅ ꯐꯦꯜꯀꯣꯟꯕꯨ ꯐꯨꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥ ꯑꯁꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯅꯣꯡꯃꯩ ꯑꯁꯤ ꯂꯧꯈꯠꯂꯒ ꯐꯦꯜꯀꯣꯟꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯠꯃꯦꯟꯅ ꯑꯁꯨꯝꯅ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯐꯥꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯅ ꯁꯦꯂꯦꯅꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯏꯁꯤꯟ
ꯂꯩꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯄ ꯉꯝꯗ꯭ꯔꯦ ꯃꯇꯨꯡꯗ ꯐꯦꯜꯀꯣꯟꯕꯨ ꯃꯌꯥꯝ ꯃꯥꯡꯉꯁꯤꯗ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯤꯡꯅ ꯐꯦꯜꯀꯣꯟꯕꯨ ꯐꯥꯗꯨꯅ ꯄꯨꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯄꯦꯡꯒ꯭ꯋꯤꯟ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯀꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯣꯏꯔꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯅꯪ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯦꯜꯀꯣꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯇꯤꯟꯒꯨꯝꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯅꯣꯡꯃꯩ ꯁꯠꯇꯨꯅ ꯀꯥꯞꯀꯦ ꯇꯧꯔꯛꯏ ꯂꯣꯏꯅꯅ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯦꯡꯒ꯭ꯋꯤꯟꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯐꯦꯜꯀꯣꯟꯕꯨ ꯍꯥꯠꯄ ꯅꯠꯇꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯦꯜꯀꯣꯟ ꯑꯁꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯐꯠꯇ꯭ꯔꯕ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯦꯜꯀꯣꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯗ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯒꯤ ꯃꯉꯥꯜꯅ ꯌꯩꯔꯝꯃꯤ ꯃꯁꯤꯗ ꯕꯦꯠꯃꯦꯟꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯔꯤꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯕꯗ ꯍꯥꯏꯔꯛꯈꯤ ꯄꯥꯎꯃꯤ ꯑꯣꯏꯕ ꯅꯨꯄꯥꯗꯨꯗ ꯃꯉꯥꯜꯅ ꯌꯩꯕ ꯃꯇꯝꯗ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯨꯕꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯕꯨ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯎꯕꯗꯒꯤ ꯃꯍꯥꯛꯄꯨ ꯇꯥꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯅ ꯅꯨꯄꯥꯁꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯆꯦꯟꯈꯤꯕꯅ ꯍꯥꯜꯂꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯁꯤꯝꯕꯣꯜꯁꯤꯡ ꯃꯥꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯎꯔꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯊꯤꯒꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯐꯝꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯨꯄꯥ ꯑꯃꯕꯨ ꯕꯤꯜꯗꯤꯡꯗꯒꯤ ꯆꯣꯡꯊꯔꯛꯈꯤꯕ ꯎꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯦꯐꯦ ꯑꯃꯗ ꯆꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯀꯦꯐꯦ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯄꯨ ꯐꯥꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯆꯞ ꯆꯥꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯨꯡꯗ ꯀꯦꯐꯦ ꯑꯁꯤ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯀꯦꯐꯦ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯅ ꯃꯥꯕꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯠ ꯊꯥꯡꯒꯠꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯅꯝꯁꯤꯟꯗꯨꯅ ꯐꯥꯈ꯭ꯔꯦ ꯃꯍꯥꯛꯅ ꯕꯦꯠꯃꯦꯟꯕꯨ ꯎꯕꯗ ꯅꯣꯛꯆꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯗꯒꯤ ꯔꯤꯗꯂꯔ ꯁꯥꯔꯝꯃꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯨꯂꯤꯁꯁꯤꯡꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯁꯤ ꯏꯗꯋꯥꯔꯗ ꯅꯦꯁꯇꯣꯟ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯀꯥꯎꯟꯇꯦꯟꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯔꯤꯗꯂꯔꯒꯤ ꯀꯥꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯗꯥꯏꯔꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡ ꯏꯔꯤꯕꯁꯤ ꯈꯪꯂꯝꯃꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡꯁꯨ ꯏꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯦꯠꯃꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯊꯤꯒꯠꯂꯝꯃꯤ ꯍꯥꯏꯕꯁꯤ ꯃꯐꯝꯁꯤꯗ ꯈꯪꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯕꯦꯠꯃꯦꯟ ꯑꯁꯤ ꯕ꯭ꯔꯨꯁ ꯋꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯅ ꯁꯦꯛꯄꯤ ꯑꯃꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯦꯁ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯛ ꯇꯧꯔꯨꯕꯗ ꯑꯇꯣꯞꯄ ꯀꯥꯔꯗ ꯑꯃꯁꯨ ꯐꯪꯕ ꯉꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯣꯔꯗꯣꯟꯗ ꯍꯥꯏꯔꯛꯏ ꯔꯤꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯔꯒꯦꯠꯁꯤ ꯑꯩ ꯑꯣꯏꯒꯗꯧꯔꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯂꯒꯗꯤ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯒꯣꯔꯗꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯦꯠꯃꯦꯟꯗ ꯍꯥꯏꯔꯛꯏ ꯑꯥꯔꯈꯝ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯖꯟ ꯑꯗꯨꯗꯒꯤ ꯔꯤꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗꯒꯤ ꯕꯦꯠꯃꯦꯟ ꯑꯁꯤ ꯔꯤꯗꯂꯔꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯔꯤꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯌꯥꯝꯅ ꯏꯐꯣꯡ ꯐꯣꯡꯅ ꯃꯁꯛ ꯈꯪꯅꯔꯦ ꯍꯥꯏꯕꯗꯤ ꯏꯗꯋꯥꯔꯗ ꯅꯦꯁꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯏꯗꯋꯥꯔꯗꯅ ꯕꯦꯠꯃꯦꯟꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯃꯥꯡꯗ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯗ꯭ꯔꯥ ꯅꯣꯔꯣꯛꯇ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯕꯦꯠꯃꯦꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯗꯨꯅ ꯏꯗꯋꯥꯔꯗꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯉꯁꯤꯒꯤ ꯄꯨꯡꯖꯥꯁꯤꯗꯕꯨ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄꯅꯤ ꯅꯍꯥꯟꯗꯒꯤꯗꯤ ꯑꯩꯕꯨ ꯀꯅꯥꯃꯠꯇꯅ ꯃꯁꯛ ꯈꯪꯕꯤꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯔꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛꯄꯨ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯕ꯭ꯔꯨꯁ ꯍꯥꯏꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯦꯠꯃꯦꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕ꯭ꯔꯨꯁ ꯋꯦꯟꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯂꯦ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥ ꯑꯣꯏꯔꯤꯕ ꯊꯣꯃꯥꯁ ꯋꯦꯟꯅ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗ ꯆꯥꯎꯔꯕ ꯋꯥꯁꯛ ꯀꯌꯥ ꯑꯃ ꯁꯛꯈꯤꯕꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯣꯔꯐꯥꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯋꯥꯕ ꯀꯣꯛꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯁꯤꯈꯤꯕꯗꯒꯤꯗꯤ ꯀꯅꯥꯃꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯕꯤꯕ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯅ ꯋꯥꯅꯔꯤꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯕ꯭ꯔꯨꯁ ꯋꯦꯟ ꯑꯗꯨ ꯈꯛꯇꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥꯕꯤꯕꯅꯤ ꯑꯗꯨꯕꯨ ꯕ꯭ꯔꯨꯁ ꯋꯦꯟꯅ ꯃꯃꯥ ꯃꯄꯥ ꯁꯤꯈ꯭ꯔꯕꯁꯨ ꯃꯥꯗꯤ ꯂꯥꯏꯔꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝꯗ ꯂꯩꯔꯤꯕꯅꯤ ꯑꯣꯔꯐꯥꯟ ꯑꯣꯏꯕ ꯑꯉꯥꯡ ꯑꯃ ꯍꯥꯏꯕꯁꯤ ꯀꯝꯗꯧꯕꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯀꯥ ꯑꯃꯠꯇꯗ ꯑꯉꯥꯡ 30 ꯂꯩꯁꯤꯟꯕꯗꯨꯒꯤ ꯑꯋꯥꯕꯗꯨꯗꯤ ꯅꯪꯅ ꯈꯪꯂꯝꯂꯣꯏ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯋꯥꯕꯁꯤꯡ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯎꯆꯤ ꯀꯌꯥ ꯑꯃꯅ ꯆꯤꯛꯄꯗꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯄꯨꯛꯅꯤꯡ ꯅꯤꯟꯈꯤꯕꯅꯤ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨꯝꯕ ꯌꯥꯗꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯏꯟꯊꯝꯊꯥꯒꯤ ꯃꯇꯝꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯪꯃꯟꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯑꯉꯥꯡ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯁꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯣꯔꯐꯥꯟ ꯑꯃꯒꯤ ꯄꯨꯟꯁꯤ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤ ꯊꯦꯡꯅꯔꯛꯄ ꯅꯠꯇꯦ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯁꯤꯈꯤ ꯃꯌꯥꯝꯅ ꯋꯥꯕꯤꯔꯤꯕꯅ ꯅꯪ ꯈꯛꯀꯤꯅꯤ ꯑꯩꯈꯣꯏꯒꯨꯝꯕ ꯑꯣꯔꯐꯥꯟ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯅꯥꯃꯠꯇꯅ ꯋꯥꯕꯤꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯏꯗꯋꯥꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯕ꯭ꯔꯨꯁ ꯋꯦꯟꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯧꯗꯨꯅ ꯃꯍꯥꯛꯄꯨ ꯀꯔꯦꯝꯅꯔꯝꯃꯤ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯄꯤꯕꯤꯗꯨꯅ ꯈꯪꯍꯟꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯏꯗꯋꯥꯔꯗꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯇꯧꯃꯤꯟꯅꯕꯅꯤ ꯑꯩꯗꯤ ꯅꯪꯗꯧꯅ ꯄꯥꯡꯒꯜꯁꯨ ꯀꯟꯗꯦ ꯑꯩꯒꯤ ꯀꯜꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯧꯔꯕ ꯕ꯭ꯔꯦꯟ ꯑꯁꯤꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯟꯈꯤꯕ ꯄꯥꯎꯈꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯅ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯐꯦꯜꯀꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯖꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯂꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯕꯦꯠꯃꯦꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯅꯀꯣꯛ ꯆꯥꯛꯄ ꯃꯤꯅꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯟꯕꯔꯥ ꯅꯪꯒꯨꯝꯕ ꯀꯣꯛ ꯆꯥꯛꯄ ꯐꯣꯂꯣꯋꯔ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯏꯗꯋꯥꯔꯗ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯊꯣꯛꯀꯗꯧꯔꯤꯕ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯁꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯕꯦꯠꯃꯦꯟꯅ ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯍꯥꯏꯔꯛꯄꯗ ꯏꯗꯋꯥꯔꯗꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯍꯥꯟꯗꯒꯤ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯈꯪꯍꯜꯂꯤꯕꯁꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯉꯝꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯩꯅ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯑꯣꯟꯅꯔꯝꯂꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯕꯦꯠꯃꯦꯟꯅ ꯅꯪꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯪꯂꯝꯃꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯤꯡꯁꯦꯜ ꯑꯁꯤ ꯊꯤꯟꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯏꯗꯋꯥꯔꯗꯅ ꯍꯥꯏꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯈꯨꯗꯝ ꯑꯃ ꯄꯤꯕ ꯑꯣꯏꯅ ꯏꯁꯩ ꯑꯃ ꯁꯛꯂꯛꯂꯝꯃꯤ ꯏꯁꯩ ꯑꯁꯤꯗ ꯍꯥꯏꯔꯤꯕꯅ ꯄꯨꯟꯅ ꯇꯨꯝꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯄꯅꯤ
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯦꯠꯃꯦꯟ ꯑꯁꯤ ꯏꯗꯋꯥꯠꯅ ꯂꯩꯔꯝꯂꯤꯕ ꯀꯥꯁꯤꯗ ꯌꯥꯝꯅ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯪꯗꯨꯅ ꯏꯗꯋꯥꯠꯀꯤ ꯀꯥꯁꯤꯗ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄꯗ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯐꯪꯂꯝꯃꯤ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀꯥꯔꯄꯦꯠ ꯑꯁꯤ ꯐꯛꯇꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯤꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯔꯤꯌꯦꯜ ꯆꯦꯟꯁ ꯍꯥꯏꯅ ꯊꯥꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯒꯣꯊꯝ ꯁꯤꯇꯤ ꯑꯁꯤꯒꯤ ꯃꯦꯞ ꯑꯁꯤ ꯌꯦꯛꯇꯨꯅ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯑꯄꯤꯛꯄ ꯂꯥꯏꯠ ꯃꯆꯥꯁꯤꯡꯅ ꯑꯀꯣꯏꯕꯁꯤꯗ ꯉꯥꯟꯕꯁꯨ ꯎꯔꯤ ꯃꯐꯝꯁꯤꯗ ꯊꯥꯔꯝꯂꯤꯕ ꯑꯦꯔꯤꯌꯦꯜ ꯆꯦꯟꯁ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯄꯥꯁꯋꯥꯔꯗ ꯑꯣꯏꯅ ꯍꯥꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯂꯝꯃꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯃꯥꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯄꯤꯕꯅꯤ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯐꯣꯂꯣꯋꯔ ꯑꯁꯤ ꯃꯤꯑꯣꯏ 909 ꯂꯩ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯒꯣꯊꯝ ꯁꯤꯇꯤ ꯑꯁꯤꯕꯨ ꯈꯥꯖꯤꯜꯂꯤꯕ ꯁꯤ ꯋꯥꯜ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔꯗꯒꯤ ꯏꯁꯤꯡ ꯆꯪꯉꯛꯇꯅꯕ ꯈꯥꯖꯤꯜꯂꯤꯕ ꯋꯥꯜ ꯑꯁꯤ ꯕꯣꯝ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯐꯝ 8ꯇ ꯕꯣꯝꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯄꯣꯈꯥꯏꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯏꯂꯦꯛꯁꯟ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗ ꯕꯦꯠꯃꯦꯟ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯅꯤ ꯏꯂꯦꯛꯁꯟꯒꯤ ꯑꯍꯤꯡ ꯍꯥꯏꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯕꯣꯝ ꯄꯣꯈꯥꯏꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟ ꯑꯁꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯜꯗ ꯂꯩꯔꯤꯕ ꯏꯗꯋꯥꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯁꯤ ꯋꯥꯜ ꯑꯁꯤ ꯀꯥꯏꯔꯕꯅꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯣꯊꯝ ꯁꯤꯇꯤ ꯑꯁꯤ ꯆꯥꯎꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯊꯣꯛꯂꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯏꯗꯋꯥꯠꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯕꯅꯤꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯒꯣꯊꯝ ꯁ꯭ꯀ꯭ꯋꯥꯔ ꯒꯥꯔꯗꯦꯟ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯅꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯆꯪꯈ꯭ꯔꯒ ꯅꯧꯅ ꯃꯦꯌꯔ ꯑꯣꯏꯒꯗꯧꯔꯤꯕꯤ ꯕꯦꯂꯥꯔꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯖꯦꯜꯗ ꯁꯣꯏꯗꯅ ꯊꯝꯈ꯭ꯔꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅꯁꯨ ꯅꯈꯣꯏꯅ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯑꯩꯅ ꯁꯤꯟꯅꯔꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯣꯊꯝ ꯁ꯭ꯀ꯭ꯋꯥꯔ ꯒꯥꯔꯗꯦꯟ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯏꯗꯋꯥꯔꯗꯀꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯃꯥꯏꯈꯨꯝ ꯑꯃꯃꯝ ꯂꯣꯏꯅ ꯎꯞꯇꯨꯅ ꯃꯈꯨꯠꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯝꯖꯤꯟꯅꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯂꯦꯅꯥ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯃꯍꯥꯛꯄꯨ ꯊꯠꯇꯨꯅ ꯁꯍꯔꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡꯅ ꯊꯨꯝꯈ꯭ꯔꯦ ꯑꯗꯨꯅ ꯅꯍꯥꯛ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯁꯨ ꯆꯪꯁꯤꯜꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯍꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯅ ꯀ꯭ꯔꯤ ꯏꯅꯕ ꯃꯈꯩ ꯂꯩꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯏꯗꯋꯥꯔꯗꯀꯤ ꯀꯥꯡꯕꯨ ꯑꯣꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯤꯅ ꯊꯤꯔꯤꯕꯁꯤ ꯕꯦꯂꯥꯔꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨꯅꯤ ꯍꯧꯖꯤꯛ ꯕꯦꯂꯥꯔꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯁꯦꯞ ꯑꯣꯏꯒꯗꯕ ꯃꯐꯝꯗ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯀꯗꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯑꯁꯤꯒꯤ ꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏꯅ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯀꯅꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯑꯩ ꯍꯟꯒꯗꯕ ꯅꯠꯇꯦ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯅꯔꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕꯒꯤꯗꯃꯛꯇ ꯁ꯭ꯄꯤꯆ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯇꯨꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯃꯥꯡꯁꯤꯗ ꯂꯦꯞꯇꯨꯅ ꯃꯌꯥꯝꯕꯨ ꯏꯪꯊꯅꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯊꯛꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯏꯗꯋꯥꯔꯗꯀꯤ ꯐꯣꯂꯣꯋꯔꯁꯤꯡ ꯑꯁꯤꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯒꯣꯔꯗꯣꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯕꯦꯂꯥꯔꯤꯌꯦꯜ ꯑꯁꯤ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ ꯑꯁꯣꯝꯅ ꯏꯗꯋꯥꯔꯗꯀꯤ ꯐꯣꯂꯣꯋꯔꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯕꯦꯠꯃꯦꯟꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯋꯥꯡꯂꯕ ꯃꯐꯝ ꯑꯁꯤꯗ ꯕꯦꯠꯃꯦꯟꯒ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯕꯦꯠꯃꯦꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯕꯦꯠꯃꯦꯟꯒꯤ ꯁꯨꯠ ꯑꯁꯤꯗꯤ ꯒꯟ ꯄ꯭ꯔꯨꯞ ꯑꯣꯏꯕꯅꯤꯅ ꯆꯪꯗꯦ ꯑꯁꯨꯝꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯐꯝꯄꯥꯛ ꯑꯁꯤ ꯇꯠꯇꯨꯅ ꯃꯈꯥꯗ ꯇꯥꯒꯦ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯦꯠꯃꯦꯟꯁꯨ ꯌꯥꯟꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯍꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯕꯦꯠꯃꯦꯟꯅ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯁꯦꯂꯦꯅꯥꯅꯁꯨ ꯎꯔꯝꯃꯤ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯕꯣꯝꯅ ꯄꯣꯈꯥꯏꯍꯜꯂꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯄꯨꯡꯉꯧ ꯉꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯕꯦꯠꯃꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇꯝꯊꯤꯅ ꯐꯨꯊꯔꯝꯃꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃꯅ ꯄꯋꯥꯔ ꯂꯩꯔꯕ ꯅꯣꯡꯃꯩ ꯑꯃ ꯀꯥꯞꯂꯛꯄꯗꯒꯤ ꯕꯦꯠꯃꯦꯟ ꯑꯁꯤ ꯋꯥꯡꯂꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯒꯦ ꯇꯧꯕꯗꯒꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯌꯥꯜꯂꯤꯉꯩꯗ ꯅꯨꯄꯥ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯠꯃꯦꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯀꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯁꯦꯂꯦꯅꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯨꯊꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯁꯦꯂꯦꯅꯥꯅ ꯕꯦꯠꯃꯦꯟꯕꯨ ꯆꯤꯡꯈꯠꯇꯨꯅ ꯊꯝꯕꯤꯔꯝꯃꯤ ꯕꯦꯠꯃꯦꯟ ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯊꯔꯦ ꯍꯥꯏꯕꯗꯤ ꯄꯋꯥꯔ ꯂꯩꯔꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯊꯕꯥꯛꯇ ꯄꯥꯟꯈꯤꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯣꯔ ꯍꯣꯟꯕ ꯋꯥꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯁꯦꯂꯦꯅꯥ ꯑꯁꯤꯕꯨ ꯐꯨꯈꯤꯔꯝꯃꯤ ꯕꯦꯠꯃꯦꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯁꯦꯂꯦꯅꯥꯒꯤ ꯃꯇꯦꯡ ꯑꯁꯤ ꯄꯥꯡꯕ ꯉꯝꯂꯝꯗꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯈꯧꯖꯦꯡ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯂꯦꯅꯥ ꯑꯁꯤ ꯁꯤꯒꯗꯧꯔꯦ ꯃꯁꯤꯕꯨ ꯎꯕꯗꯒꯤ ꯕꯦꯠꯃꯦꯟꯅ ꯃꯉꯣꯟꯗꯒꯤ ꯇꯣꯉꯥꯟꯕ ꯗ꯭ꯔꯒ ꯑꯣꯏꯕ ꯃꯍꯤ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯍꯛꯆꯥꯡꯗ ꯀꯥꯞꯁꯤꯟꯖꯔꯝꯃꯤ ꯃꯇꯨꯡꯗ ꯕꯦꯠꯃꯦꯟ ꯑꯁꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯍꯧꯒꯠꯂꯛꯇꯨꯅ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯎꯕꯗ ꯁꯦꯂꯦꯅꯥ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯣꯔꯗꯣꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯦꯠꯃꯦꯟꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯒꯣꯔꯗꯣꯟꯗꯁꯨ ꯃꯍꯥꯛ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯒꯣꯔꯗꯣꯟ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯦꯠꯃꯦꯟ ꯑꯁꯤꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯔꯝꯃꯤ ꯍꯧꯖꯤꯛ ꯕꯦꯠꯃꯦꯟꯅ ꯐꯨꯈꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯥꯏꯈꯨꯝ ꯑꯁꯤ ꯗꯤꯇꯦꯛꯇꯤꯚ ꯒꯣꯔꯗꯣꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯉꯁꯥꯏ ꯕꯦꯠꯃꯦꯟꯅ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣग ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯥꯏ ꯑꯦꯝ ꯚꯦꯟꯖꯦꯟꯁ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯦꯠꯃꯦꯟꯁꯨ ꯉꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯦꯠꯃꯦꯟꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯃꯇꯧ ꯇꯝꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯁꯨ ꯂꯩꯕꯥꯛꯄꯨ ꯃꯥꯡꯅꯅꯕ ꯁꯤꯟꯕ ꯐꯠꯇꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤꯅꯤ ꯕꯦꯠꯃꯦꯟꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯂꯩꯕꯥꯛꯀꯤ ꯃꯥꯡꯅꯅꯕ ꯁꯤꯟꯕ ꯐꯠꯇ꯭ꯔꯕ ꯒꯦꯡꯁꯇꯔꯁꯤꯡꯕꯨ ꯐꯥꯔꯒ ꯐꯨꯕꯅꯤ ꯇꯧꯕꯇꯕꯨ ꯕꯦꯠꯃꯦꯟꯗꯤ ꯃꯤ ꯍꯥꯠꯄꯗꯤ ꯂꯩꯇꯦ
adunadi makhoi sing asiga Batman ga si nakalamada di loina manari aduga nakalamadana hall asida hujik ising thumjilak leptri hujik mafam sida leriba miyo sing asi loina sigadori aduga hena khudong thiningai oribana shawraba electric wire amasu tattuna mayam asi amuki hena khudong thibada tagadori masi ubudagi Batman na chongshinduna wire asida yalaba matungda magi bat ki symbol ama thabakti yauri basiga wire sibu kakthalami matungda mahak makhada takhre mafam asi hujik pummam haibadu oire hujik Batman na searchlight ama ngalhanduna pummam lama mafam asi bungal halami matungda awaba taraba miyo sing sigi mateng mahang pangbirami nahan makhaidi Batman asibu mayamna villain ama oina ubani haibadi fattaba mi ama oina ui mahanga dandi piri wasi fattaba miyo singbu khaktani afaba miyo dadi khut thaba natti adorbasu mafam sida leriba miyo sing asina Batman asisu tamthiraba villain ama oina kinabani adubu ngasidi awaba taraba mayam asigi mateng pangbineba leribasi mahak khakta ngaire nauna mayor oigadoriba Valariel hariba nupi asigi mamang thaduna mahangna mayam asibu lamjingduna sep oigadaba mafamda puthoragli asumna sinasi mathangi nonganbagi ayukta mugulagle hojik city asi isingna loina thumli Batman na masakti uttana background dagi wari liduna khoita tahali mahangna hairi lootpat tawba aine yadaba thabak sing tawba miyo singna lepa leitana hojik su crime adum tawri aduga mu Valariel hariba nupi asimu ulai mahangna mayam gi thawna handana ba wafam kya phongdogli aduga Gotham city asibu amu hanna phajana semgana ba wafam su phongdogli hojik mafam sida force ki team kya laktuna awatar ba miyo sing sigi mateng pangbiri aduga Batman su mafam sida mayam gi mateng pangduna leiri aduga mahangna hairi laman sing ba haibasina kaidonungda awon ba maporak pangamloi masina hena dum khana chaina ba wathok lanthok lakna ba maram ohengani aduna aisu isana awon ba maporakadabani mayamna pamnari basisu awon ba haibaduni makhoi gi damak kana gumba mana thauna phana lepiri haibasini makhoina pamjari basi hojik city asi awabatari asopan nanglaba asau butana pik than ba haibadu oini madudi aiga chap manabani aduna asau ba haibasina karisu kana ba porakte masina mangna nabagi masak ama haibadu ohelli mahangna hairi hanba leitana chokthaba leitana crime thoali ba miyoi singa sibu laksin khigani haiduna asumna Batman na magi thamoi da wafam kya phongdoktuna mayam sigi mateng pangbirami aduga nakalamadana jail da leiriba Edward si mu ulai mahanga tawriba plan asi kai khibadagi maha kaptuna leiram asumna mahanga kaptuna leiringi tanja sida magi ka thangna badanu pa amasu leirami aduga mahanga Edward ki thamoi bu themjin birami aduga makhoi ani amatto ena mamana bu ena tinana ba wafam su phongdoklami makhoi ani si yamna hauna su nokminarami hojik mayam da wafam matang thamjarangi mafam sida maga ka thangna bada leiriba nupa si Joker hariba nupa aduni maga si Batman gi di khwaidigi yekna bo eriba nupa aduni film asigi makha tarak pa singda Joker gi wari asi amuk lakadoribani aduga Joker gi Edward ka punsilaga Batman gi mathakta laman singna batawrakani haibasi film yengli bai khoina sukhangi aduga film asigi aroiba sindana Selina ga Batman gi si unaduna wari sanarami mahak hojik mafam si thadokuna sakhina bagi damakta sem sadun leire aduga mahakna hairai Batman busu maga loina na satsi hairaglami asumna hainaringi da bat ki symbol asi mathakta ka khalak basi ure masida Selina na hairai nangdi aiga loina na satkiba yaroi nangna city asi bu ngak selibani aduna nangdi lehoro aidi mafam si thadokuna sakhiregi hairaglami hojik mafam asida makhoi ani si yama nungsina na wari sanarami matungda makhoi ani si magi bike si yamna kanna thominaraklami asumna gari si thominaramlaga Selina su magi oiba lambi da satkhre aduga Batman su magi oiba lambi doina thoduna satkhre mato asumna makhoi ani si magi oiba lambi da khaidoknaraba matungda film si matang sida loisille mato asumna phajjaraba film si matang sida loisille ngasigi aigi explanation si kam dawbage haibadu comment box ta thambiramu aina haibada soikiba lankiba madi si thawbu yawa matamda mayam da ngakpiyu haiba wafam thamjari video bu like tawbusu kaubiganu mataw sumna international movie singi Manipuri da explanation tabina bagi damakta aigi movie story Manipur haiba channel asibu subscribe tawbi masigi loinana ngasigi di matang sida video si loisinjarage Shanjit Sharma na mayam bu amukhanna khurumjari